ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯣꯏꯗꯨꯝꯗꯨ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯒꯤ ꯊꯣꯡꯖꯤꯜꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯈꯥꯗ ꯑꯃꯨꯛ ꯌꯦꯡ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯀꯔꯝꯕ ꯀꯥꯗ ꯍꯥꯟꯅ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ ꯈꯣꯏꯗꯨꯝꯗꯨ ꯑꯋꯥꯡ ꯀꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤꯉꯩ ꯈꯣꯏꯗꯨꯝꯒꯤ ꯇꯨꯡꯗꯒꯤ ꯃꯄꯥ ꯃꯣꯙꯨꯅ ꯍꯩ ꯈꯣꯏꯗꯨꯝ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯧꯗꯣꯡ ꯌꯥꯝꯅ ꯃꯥꯜꯂꯤꯕꯣ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯆꯪꯂꯝꯗꯥꯏꯒꯤ ꯃꯤ ꯌꯦꯡꯕꯗꯣ ꯌꯥꯝꯅ ꯃꯥꯜꯂꯤꯕꯣ ꯏꯕꯣ ꯈꯣꯏꯗꯨꯝꯅ ꯕꯖꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯤ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯐꯠꯇꯕ ꯕꯥꯖꯤꯗ ꯊꯤꯅ ꯇꯧꯕ ꯑꯃ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯇꯥꯟꯊꯣꯛꯅꯤꯡꯒꯦ ꯍꯥ ꯑꯩꯗꯤ ꯑꯅꯤꯃꯛꯁꯤ ꯂꯣꯏꯅ ꯐꯩꯕꯣ ꯏꯕꯨꯡꯉꯣ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯃꯠꯇ ꯇꯥꯟꯊꯣꯛꯄ ꯄꯥꯝꯗꯦ ꯕꯖꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯩꯔꯤꯃꯈꯩ ꯑꯩ ꯌꯨꯝꯗ ꯐꯖꯅ ꯂꯩꯕꯁꯦ ꯁꯨꯛꯐꯪ ꯐꯪꯉꯔꯣꯏ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯤ ꯕꯖꯦ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯦꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯕꯖꯦ ꯑꯩ ꯌꯨꯝꯗ ꯂꯩ ꯑꯁ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯦ ꯕꯥꯖꯤ ꯏꯍꯦ ꯑꯩꯒꯤ ꯋꯥꯈꯜꯗꯅ ꯏꯕꯥꯅꯤꯁꯦ ꯃꯤꯔꯝꯗ ꯂꯩꯔꯤꯕꯩ ꯈꯜꯂꯨꯔꯕ ꯅꯪꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯃ ꯍꯦꯛ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ ꯕꯖꯦ ꯑꯩꯗꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯈꯤꯔꯤ ꯌꯥꯔꯦ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ ꯂꯣꯏꯅ ꯍꯦꯛ ꯌꯨꯝꯁꯤꯗꯩ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯈꯣꯏꯗꯨꯝꯗ ꯇꯨꯝꯅ ꯇꯨꯝꯅ ꯃꯃꯪꯗꯨꯗ ꯃꯄꯥꯒ ꯈꯠꯅꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯃꯄꯥꯒ ꯇꯨꯝꯅ ꯇꯨꯝꯅ ꯂꯥꯎꯅꯔꯤꯕꯗꯣ ꯃꯄꯥꯜꯗ ꯃꯣꯙꯨꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯁꯦ ꯑꯃꯨꯛ ꯇꯧꯗꯣꯛꯂꯝꯃꯨ ꯅꯨꯡꯊꯤꯜꯁꯤꯗ ꯇꯞꯇꯩ ꯆꯥꯔꯒ ꯇꯨꯝꯁꯤꯜꯂꯒ ꯁꯣꯔꯣ ꯂꯣꯜꯂꯤꯕꯁꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯃꯁꯤ ꯅꯣꯕꯥꯞ ꯑꯃꯦꯠꯄꯁꯦ ꯃꯌꯥꯗ ꯑꯃꯨꯛꯇ ꯍꯩꯒꯤꯃꯁꯦ ꯑꯋꯣꯏꯕ ꯕꯥꯖꯤ ꯇꯨꯝꯃꯤꯉꯩ ꯃꯌꯥꯁꯤꯗ ꯍꯦꯛꯇ ꯍꯩꯖꯤꯟꯁꯤꯔꯃꯁꯦ ꯃꯁꯦ ꯅꯨꯄꯤꯒ ꯂꯣꯟꯅ ꯀꯣꯏꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯕꯥꯖꯤ ꯑꯩꯗꯤ ꯀꯣꯏꯔꯝꯃꯣꯏꯗ ꯀꯩꯁꯨ ꯃꯃꯪꯗ ꯉꯥꯡꯕ ꯋꯥꯕꯨ ꯑꯩꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯃꯥꯕꯨ ꯃꯥꯟꯁꯤꯜꯂꯛꯑꯦ ꯃꯥꯒꯤꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯅꯃꯥꯒ ꯕꯥꯖꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯕꯥꯖꯤꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥꯁꯦ ꯁꯦꯟꯅꯅꯤꯡꯉꯤꯀꯣ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ ꯏꯕꯦꯝꯃ ꯄꯪꯍꯦꯟ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯀꯗꯥꯏ ꯀꯣꯟꯗꯣ ꯏꯕꯨꯡꯉꯣꯒꯤ ꯅꯣꯕꯥꯞ ꯑꯃꯦꯠꯄꯁꯦ ꯈꯥꯏꯗꯣꯛꯄꯤꯁꯤ ꯁꯤꯟꯗꯤ ꯁꯤꯟꯗꯧ ꯃꯥꯜꯂꯤ ꯋꯥꯍꯩꯁꯦ ꯏꯕꯦꯝꯃ ꯏꯁ ꯇꯤꯟꯒ ꯆꯨꯡꯉꯦ ꯏꯕꯣ ꯈꯣꯏꯗꯨꯝꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯏꯃꯨꯡꯗꯅꯤ ꯃꯋꯥꯒ ꯈꯥꯏꯅꯔꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯊꯣꯛꯂꯤ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨꯅꯤ ꯃꯉꯛ ꯃꯅꯥ ꯃꯈꯨꯠ ꯃꯁꯥ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯃꯁꯛꯁꯨ ꯌꯦꯡꯕꯗꯨꯃꯛ ꯌꯥꯏ ꯈꯣꯏꯗꯨꯝꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯇꯣꯟꯗꯣꯟꯅ ꯈꯣꯏꯗꯨꯝꯗ ꯇꯥ ꯈꯣꯏꯗꯨꯝ ꯌꯨꯝꯕꯨ ꯅꯨꯄꯤꯁꯤꯒꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯅꯥꯁꯦ ꯃꯁꯤꯃ ꯇꯥꯍꯧꯔꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯗꯨꯃ ꯈꯨꯜꯂꯗꯤ ꯑꯩꯗꯤ ꯆꯦꯛꯀꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯅꯤꯍꯦ ꯏꯇꯥꯎ ꯁꯅꯥ ꯈꯨꯟꯕꯁꯤ ꯅꯨꯡꯉꯥꯏ ꯉꯝꯗꯦ ꯍꯥꯏꯅꯕꯅꯤ ꯏꯇꯥꯎ ꯁꯤꯗꯤ ꯈꯨꯟꯕ ꯅꯠꯇꯦ ꯀꯩꯅꯣ ꯃꯉꯣꯟꯗꯒꯤ ꯇꯥꯍꯧꯕꯅꯤ ꯁꯅꯥꯒꯤ ꯅꯨꯄꯤꯁꯦ ꯌꯧꯁꯤꯜꯂꯛꯏ ꯏꯁ ꯉꯁꯤꯗꯤ ꯃꯀꯣꯛ ꯌꯥꯎꯅ ꯁꯅꯥ ꯌꯦꯠꯂꯒ ꯊꯣꯛꯂꯛꯏꯅꯤ ꯀꯥꯏ ꯃꯀꯣꯛꯇ ꯁꯅꯥ ꯌꯦꯠꯂꯤꯅꯣ ꯏꯇꯥꯎ ꯃꯤ ꯐꯤ ꯑꯔꯪꯕꯅ ꯀꯨꯞꯄꯅꯤ ꯑꯣꯟꯊꯣꯛꯄꯅꯤ ꯅꯪ ꯁꯨꯕ ꯃꯋꯥ ꯈꯥꯏꯅꯕꯤ ꯅꯨꯄꯤꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯉꯧꯕꯤꯅ ꯇꯥ ꯈꯣꯏꯗꯨꯝ ꯑꯩꯗꯤ ꯑꯇꯩ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯃꯟꯗꯅ ꯃꯤꯡꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯇꯥ ꯈꯣꯏꯗꯨꯝꯒ ꯇꯣꯟꯗꯣꯟꯒ ꯃꯉꯥꯏꯔꯦ ꯃꯤꯡ ꯈꯪꯂꯤꯕꯁꯤ ꯈꯣꯏꯗꯨꯝꯅ ꯍꯣꯏ ꯑꯩꯒꯤ ꯃꯤꯡꯁꯨ ꯈꯣꯏꯗꯨꯝ ꯀꯧꯏꯀꯣ ꯑꯩꯒꯤ ꯃꯤꯡꯕꯨ ꯀꯥꯎꯈꯤꯅꯤ ꯑꯗꯣ ꯏꯆꯜꯗꯤ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯏꯆꯜꯒꯤ ꯁꯦꯜ ꯈꯨꯄꯥꯏꯁꯤꯗꯤ ꯀꯜꯂꯛꯏꯍꯦ ꯌꯨꯝꯁꯤꯁꯨ ꯐꯅ ꯃꯋꯥꯡ ꯂꯩ ꯑꯩꯈꯣꯏꯅ ꯆꯠꯂꯛꯂꯤꯕꯁꯦ ꯀꯥꯕꯒ ꯉꯝꯂꯔꯣꯏꯕꯣ ꯍꯣꯏ ꯇꯥꯗ ꯍꯛꯆꯥꯡꯗ ꯁꯅꯥꯅ ꯌꯣꯝꯂꯁꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯦꯗ ꯇꯥꯗ ꯅꯆꯜꯅ ꯉꯥꯏꯍꯥꯛ ꯌꯦꯠꯂꯤ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯤꯅ ꯇꯣꯟꯗꯣꯟꯅ ꯏꯆꯜ ꯌꯦꯠꯇꯦ ꯍꯩꯊꯥ ꯄꯣꯊꯥ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯕꯐꯥꯎ ꯇꯣꯟꯗꯣꯟꯗꯨ ꯃꯇꯣꯝꯇ ꯈꯜꯂꯤ ꯃꯁꯛꯁꯤꯗꯤ ꯅꯛꯁꯤꯜꯂꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯀꯣꯏꯅꯤꯡꯕ ꯐꯥꯎꯋꯤ ꯑꯣꯏꯕ ꯈꯣꯏꯗꯨꯝꯅ ꯏꯆꯜꯒꯤ ꯌꯨꯝꯁꯦ ꯁꯦꯜꯗꯤ ꯐꯅꯌꯥꯝ ꯆꯪꯂꯝꯃꯅꯤ ꯇꯥꯗ ꯌꯨꯝꯅ ꯐꯅ ꯋꯥꯡꯉꯁꯨ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯕ ꯅꯠꯇꯦꯗ
Iselbu kayam nungai tragi nabung ekoi leri sidi awabagi wakal khanganuko tada idomta yumsi leibase wakal leitade isiksi karigum matamda sigra sira phauba khalak yawreida Iselgi wakaldo yamna lale miyoiba khudingmaki thamoida awaba saruk amadi nungaiba saruk amamdi loina leiba ngaktani Iselgi wabada eikoisu saruk yaba karisu kaide kaino Khoidumgi puksel sawa manba wahaidu ngobigi thamoi sumhali Khoidumgi nupi ayingbidu masa mirole maram masina khoidum thabakana sudaba yada matamni khanjai khoidum masana sel yamna tandaba yade khali nongma khoidumdu ngobiga wari sari aigi nupi mirole za aduna ai numidang phawba thabak sugi khali iselna seldo khare hena sabi wegidi natrabadi aingonda selgi awaba mayokna gadawriza ai numidang su thabak sujagi Tahadana matam hina thabak sudrabasu aina tahadagi mateng panganida tahadaga thabak suminabadudi hankrabra madi jatkre aido nanga wari sagi haidana lehubani aduisa thabak subugi matamga sanadana silhena lobadi ai pamdida ibung na dumaina khallagana numidang khara theng phak subiro dudi numidang saksa mangda hanbiro ngobidi khoidumbu kalaksabani haibasi khoidumdi khangjaba natte Nongan baga khoidumdu ayingbida ayingbi ai sel hina tanda biyache aduna ai numidang khara thenglapna yumda lagani ko yamna lapa mafam suna tabani na khara thengna thabakse sugena khani taso aidi yam theng de halak haning debo angang unabagi selbu kayamna changani haike angang unabaga ai nangi nakta leitaba yaroi thabak su chatba yaroi aduna sel khrena tansin manadi phadori Hoi, mohong yingbiro. Ngasidagi hawradoiro thabaktubo. Hoi, ngasidagi hawradoini. Matam nga manghanba yadrada ai hausi. Numidang waidu tondon su thabak suba loiraga hankre. Numidang wairamdu khoidum matam kra hena thabak su tharami. Khoidumdu ngyak potharingai ngobina. Tada ahenba thabakto yumgi oina tawbiru. Imungi kangthol makhongsa yamna nemi. Asimata khara wanghansi. Tadagi bani thangat minasi. Ngaiko tada ngasidi thabak tarugumsi yela nganura masarasi tadana hatpa sema tawbiro nasal chain sang thongjarak lagi chakti sagumsi sa nasedo basiga khak lehubani ho hairakpada basi khak nangamloi chak sabadudi yumsi saba loiraba kana sasida phare tada dudi atu tada ngasi numidagi khusumal paibi ko horin chatpada sel balakpada khoidumdu masakra tekhali Seldi pukibu yai. Selgi mathau yam oire hausi Adoi sel iselgi kangthon thangat kani habado ai thangat piram lagi. Imungda khoidumna kangthol thangat lingaida ngobidu magi sanangak tabu upudu thangdore. Tada sigi upusisu makhong khara lengminaramsi. Posai singsa ai phampham sida thamke. Haima sel singsisu as harambina saba yaroba zada. Chemakum taramlibasibo. Isel Selsingdudi loina mangba tare mafam sana makum set pu masa madane hapaga thambiyo tada selsingsia ai suitomta leibanina yum sadokpuda sizinaraga leire tada itomdagi yumsida kayadi wangna saribu yumno nangsu khangliduni moi anido sel thongi nungaiba wari kaya masu sanarami numidangni khoidumdu phamungda mondrang sanari yawtraba selni magi ngasaigido sanadusu phajana yami Lupa su kainakraba aduga matomta su leiba hayingwai magi maral matomduna kanana phangaudoiba mayumdasu chahi ahum diena sangni sabda yam nungai punsi mahingni magise khoidumdu chepnam olaga aduga karino mana ingonda asuk yam napsilaklibasida magise ai pamlibazada aigi samsam mosida mana ise pamba mali aina magida thabak suba haru matamdagi Wari watai sabase kainam itau tawi suribu thabak-sisu itomta nate aina wari saba kharen nungai boibanara madunaradi khangde adubo ngobido mawung amadi itau tawi numidangdu ngobisu wakhalda khali tapna hana wahawdoklaga yengsira natraga arang-arak singsa uhallaga mitahalaga lang thaksira aina mabo mabuk mapaw phabanina laiminaba nungaini haiba aisu khangi Haib ingani
ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯁꯦꯜꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯥꯡꯁꯦ ꯁꯦꯜꯗ ꯑꯣꯏꯅ ꯊꯥꯛꯄ ꯇꯥꯔꯦ ꯇꯣꯟꯇꯣꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯤ ꯊꯥꯔꯤ ꯇꯥ ꯈꯣꯏꯗꯨꯝꯗꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯃꯄꯨ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯊꯕꯛ ꯁꯨꯔꯤꯗꯣ ꯑꯍꯜꯗꯣ ꯗꯁꯥꯃꯨꯛ ꯇꯥꯗꯅ ꯇꯣꯛꯎꯔꯅꯤ ꯃꯋꯥ ꯈꯥꯏꯅꯔꯒ ꯅꯧꯅ ꯏꯪꯈꯣꯜ ꯂꯩꯔꯒ ꯌꯨꯝ ꯁꯥꯔꯒ ꯂꯩꯔꯤꯅꯤ ꯉꯧꯕꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒ ꯈꯥꯏꯅꯔꯒ ꯃꯔꯜ ꯇꯪꯈꯥꯏ ꯂꯧꯔꯒꯅꯦ ꯂꯝ ꯂꯩꯔꯒ ꯂꯩꯔꯤꯅꯤ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯑꯗꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯇꯥ ꯈꯣꯏꯗꯨꯝꯗ ꯁꯦꯜ ꯀꯌꯥꯝ ꯆꯤꯜꯂꯕꯖꯥꯠꯅꯣ ꯃꯥꯕꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯌꯨꯝ ꯀꯥꯏꯅꯅꯤꯀꯣ ꯃꯄꯥ ꯅꯪ ꯈꯔ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯕꯤꯌꯨ ꯀꯥꯟꯅꯗꯦ ꯇꯨꯝꯃꯁꯤ ꯅꯨꯄꯥ ꯍꯌꯦꯡꯗꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒ ꯍꯥꯏꯕꯤꯌꯨ ꯑꯌꯨꯛꯅꯤ ꯇꯣꯟꯇꯣꯟꯅ ꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯈꯣꯏꯗꯨꯝꯗꯨ ꯉꯧꯕꯤꯒ ꯂꯝꯕꯤꯗ ꯃꯤꯅ ꯆꯤꯡꯕ ꯔꯤꯛꯁꯣ ꯑꯃꯗ ꯃꯣꯏ ꯑꯅꯤ ꯇꯣꯡꯂꯒ ꯀꯗꯥꯏꯗꯅꯣꯝ ꯆꯠꯈꯤꯕ ꯎꯏ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯆꯠꯂꯤꯁꯤꯅ ꯇꯥ ꯈꯣꯏꯗꯨꯝ ꯅꯪꯕꯨ ꯗꯁꯥ ꯇꯥꯕ ꯇꯥꯔꯤꯅꯦ ꯃꯤ ꯃꯋꯥ ꯀꯟꯅ ꯊꯤꯔꯤ ꯃꯧꯁꯤꯗ ꯅꯪꯅꯕꯨ ꯅꯞꯁꯤꯜꯂꯤꯔꯨꯗꯨꯕꯣ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯑꯃꯨꯛ ꯇꯥꯔꯤꯅꯦ ꯑꯍꯜ ꯅꯪꯕꯣ ꯇꯧꯕꯨꯗꯤ ꯂꯥꯏꯔꯕ ꯃꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯁꯦꯜ ꯄꯥꯏ ꯃꯤ ꯅꯞꯄ ꯍꯩꯕꯁꯤꯁꯨ ꯃꯊꯧ ꯇꯥꯏ ꯑꯩꯗꯤ ꯆꯪꯂꯒ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ ꯇꯥ ꯈꯣꯏꯗꯨꯝꯗꯤ ꯍꯟꯗꯛꯇꯤ ꯊꯕꯛ ꯏꯁꯨ ꯁꯨꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯊꯦꯜꯗꯅꯤ ꯉꯧꯕꯤꯅ ꯈꯣꯏꯗꯨꯝꯗ ꯇꯥꯗ ꯏꯅꯝꯃꯒꯤ ꯁꯤꯒꯤ ꯉꯥꯁꯤ ꯂꯩꯈꯤꯁꯤ ꯏꯆꯥ ꯃꯁꯥ ꯐꯍꯟꯗꯕ ꯌꯥꯗꯦ ꯃꯃꯥꯁꯨ ꯐꯍꯟꯗꯕ ꯌꯥꯗꯦ ꯇꯥꯗ ꯈꯣꯏꯗꯨꯝꯅ ꯗꯁꯥꯅꯤ ꯑꯩꯁꯨ ꯀꯩꯅꯣ ꯗꯁꯥꯅꯤ ꯍꯥꯏꯗꯤ ꯇꯥꯗ ꯉꯥ ꯈꯟꯁꯤ ꯂꯥꯛꯑꯣ ꯇꯥꯗ ꯏꯟꯁꯥꯡꯁꯨ ꯂꯩꯁꯤ ꯑꯩꯗꯤ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯈꯔ ꯂꯩꯔꯒ ꯌꯥꯅꯤꯗ ꯗꯁꯥꯅꯤ ꯂꯩꯔꯨꯟꯗꯣꯏꯁꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯏꯃꯨꯡꯒꯤ ꯀꯩꯁꯨ ꯋꯥꯍꯟꯕ ꯅꯠꯇꯦꯗ ꯌꯨꯝꯗ ꯐꯅꯌꯥꯝꯁꯨ ꯂꯩꯍꯧꯔꯤꯕꯅꯤ ꯇꯥꯗꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯏꯅꯝꯃꯒꯤ ꯀꯔꯤ ꯂꯩꯔꯒ ꯊꯝꯕꯤꯔꯝꯗꯣꯏꯅꯣ ꯈꯟꯅꯁꯤꯅꯦ ꯑꯩꯁꯨ ꯇꯥꯗꯒ ꯁꯨꯃꯥꯏꯅ ꯈꯔ ꯄꯨꯟꯅ ꯊꯣꯛꯂꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜꯒ ꯀꯥꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯂꯩꯕꯤꯒꯅꯣ ꯏꯆꯥ ꯃꯤ ꯌꯥꯝꯗꯕ ꯏꯃꯨꯡꯅꯤꯅ ꯂꯣꯏꯅ ꯆꯥꯕꯁꯨ ꯉꯝꯂꯣꯏ ꯇꯥꯗ ꯆꯥꯛꯈꯨꯝ ꯌꯧꯈꯤꯕ ꯄꯣꯠꯁꯦ ꯃꯤꯀꯨꯞ ꯐꯥꯅ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯗ ꯏꯃꯥꯕꯣ ꯍꯄꯥ ꯕꯣꯔꯥ ꯂꯩꯔꯗꯤ ꯃꯔꯥꯗ ꯍꯥꯞꯄꯤꯔꯛꯑꯣ ꯏꯟꯁꯥꯡꯁꯤꯡꯗꯣ ꯈꯣꯏꯗꯨꯝꯗꯤ ꯉꯧꯕꯤꯒꯤ ꯃꯑꯣꯡꯗꯨꯗꯤ ꯏꯀꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯍꯧꯖꯤꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯧꯕꯤꯅ ꯈꯣꯏꯗꯨꯝꯕꯨ ꯊꯕꯛ ꯁꯨꯕ ꯁꯨꯡꯌꯥ ꯌꯥꯎꯍꯟꯗꯅ ꯃꯥꯒꯤ ꯃꯔꯅꯥꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯂꯧ ꯏꯪꯈꯣꯜ ꯂꯩꯕ ꯑꯣꯟꯕꯒꯤ ꯑꯣꯏꯅ ꯄꯨꯕꯤꯔꯝꯃꯤ ꯑꯍꯤꯡꯕꯤꯁꯨ ꯄꯥꯎ ꯇꯥꯔꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯑꯌꯤꯡꯕꯤꯅ ꯈꯣꯏꯗꯨꯝꯗ ꯇꯥꯆꯧ ꯀꯩꯗꯧꯔꯦ ꯑꯌꯤꯡꯕꯤ ꯇꯥꯆꯧꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯆꯧꯗꯤ ꯊꯕꯛ ꯆꯠꯂꯒ ꯊꯕꯛꯇꯤ ꯁꯨꯗꯕꯤ ꯌꯨꯝꯕꯨ ꯅꯨꯄꯤꯒ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ ꯍꯥꯏꯔꯤꯁꯤꯗꯤ ꯑꯣ ꯌꯨꯝꯕꯨ ꯏꯆꯜꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯃꯥꯅ ꯏꯕꯥꯅꯤꯒꯤ ꯑꯉꯥꯡ ꯎꯅꯕꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯧꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯅꯞꯄ ꯇꯝꯂꯤꯕꯅꯤ ꯇꯥꯆꯧ ꯅꯪꯅ ꯃꯤꯅꯞꯄꯤꯗꯣ ꯅꯨꯄꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯔꯤꯒꯨꯝꯕ ꯇꯥꯆꯧꯅ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯑꯌꯤꯡꯕꯤ ꯃꯥꯒꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕ ꯊꯕꯛ ꯁꯨꯅꯦꯒꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯃꯤꯅ ꯂꯥꯟꯅ ꯎꯔꯝꯗꯣꯏꯅꯤ ꯑꯗꯣ ꯑꯉꯥꯡ ꯎꯅꯕꯒꯤ ꯁꯦꯜꯗꯤ ꯌꯥꯝ ꯆꯪꯒꯅꯤ ꯑꯉꯥꯡ ꯎꯅꯕꯒ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤꯅ ꯁꯦꯜꯗꯣ ꯈꯔ ꯐꯪꯍꯧꯕ ꯌꯥꯕ꯭ꯔꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯍꯤꯡꯕꯤꯗꯨ ꯀꯞꯄꯛꯏ ꯑꯉꯥꯡ ꯎꯅꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯗꯧꯔꯤꯒꯦ ꯑꯩꯅ ꯃꯩꯅꯤꯡ ꯀꯨꯟꯕꯒꯤꯗꯤ ꯌꯨꯝꯒꯤ ꯏꯃꯥ ꯂꯥꯛꯀꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯅꯤ ꯑꯗꯨꯝ ꯑꯉꯥꯡꯁꯨ ꯑꯃꯥꯏꯕꯤꯅ ꯎꯅꯒꯗꯕꯅꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯍꯦꯟꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯇꯥꯆꯧꯅ ꯇꯧꯔꯤꯗꯣ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯌꯤꯡꯕꯤ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯕꯨꯒꯅꯦ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯔꯣꯏ ꯊꯕꯛ ꯑꯣꯏꯅ ꯁꯨꯔꯒꯦ ꯃꯣꯏꯗꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯨ ꯑꯩ ꯃꯐꯝꯗꯨꯗ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯌꯦꯡꯉꯨ ꯑꯁꯤꯗꯒꯤ ꯈꯣꯏꯗꯨꯝꯗ ꯋꯥ ꯉꯥꯡꯗꯕꯤꯗ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯣꯗꯨꯗꯨ ꯈꯣꯏꯗꯨꯝꯒ ꯊꯩꯅꯩ ꯃꯣꯗꯨꯅ ꯏꯕꯨꯡꯉꯣ ꯊꯕꯛ ꯆꯠꯇꯧꯔꯤꯕ꯭ꯔꯥ ꯍꯣꯏꯕꯁꯤ ꯅꯪꯒꯤ ꯄꯥꯎꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯏꯀꯥꯏꯅꯦ ꯑꯩꯗꯤ ꯕꯖꯤ ꯑꯩꯗꯣ ꯌꯨꯝꯕꯨꯗꯨꯒꯤ ꯊꯕꯛ ꯆꯠꯄꯅꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯂꯩꯀꯥꯏꯁꯨ ꯐꯠꯃꯟꯗꯦ ꯂꯩꯀꯥꯏ ꯐꯠꯇ꯭ꯔꯗꯤ ꯑꯐꯕ ꯊꯕꯛ ꯎꯠꯂꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯀꯥꯏꯅ ꯀꯔꯤꯝꯇ ꯍꯥꯏꯅꯔꯣꯏꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦ ꯅꯨꯄꯤꯗꯨꯁꯨ ꯃꯧ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯔꯤ ꯃꯌꯨꯝꯗꯨꯗ ꯃꯇꯣꯝꯇ ꯂꯩ ꯍꯥꯏꯔꯕꯗꯤ ꯅꯪꯁꯨ ꯈꯔ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯕꯖꯤ
ꯑꯩ ꯊꯕꯛꯀ ꯆꯠꯂꯔꯣꯏꯗ ꯁꯦꯜꯁꯦ ꯀꯅꯥꯅꯣꯝ ꯇꯥꯜꯍꯜꯂꯣ ꯑꯦ ꯈꯣꯏꯗꯣꯝ ꯅꯪꯅ ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯒꯠꯂꯛꯏꯕꯗꯨꯕꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯅꯁꯥ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕ ꯈꯛꯀꯤ ꯋꯥꯅꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯜꯂꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯔꯦ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯑꯗꯣ ꯃꯤ ꯉꯝꯗꯕ ꯅꯣꯏꯗꯤ ꯇꯧꯕ ꯉꯝꯕ ꯃꯤꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯒꯅꯨ ꯑꯍꯤꯡꯕꯤꯗꯣ ꯏꯃꯨꯡꯗ ꯀꯞꯂꯤ ꯉꯧꯕꯤꯗꯨ ꯃꯌꯨꯝꯗ ꯈꯣꯏꯗꯨꯝ ꯉꯥꯏꯔꯤ ꯇꯣꯟꯗꯣꯟꯁꯨ ꯊꯕꯛ ꯁꯨꯔꯤ ꯉꯧꯕꯤꯅ ꯇꯣꯟꯗꯣꯟꯗ ꯇꯥ ꯈꯣꯏꯗꯨꯝ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯇꯥꯗꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯒꯤ ꯊꯕꯛ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯤ ꯉꯁꯤ ꯊꯕꯛ ꯂꯦꯞꯄꯁꯨ ꯍꯌꯦꯡꯗꯤ ꯂꯥꯛꯀꯅꯤꯗ ꯊꯥ ꯑꯃꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯄꯕꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯀꯅꯥꯒ ꯆꯠꯀꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯗ ꯀꯣꯏꯅ ꯆꯠꯂꯁꯤꯔꯥ ꯏꯆꯦ ꯑꯩꯗꯤ ꯈꯣꯡꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯡꯅ ꯆꯠꯄꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯇꯣꯟꯗꯣꯟꯅ ꯉꯧꯕꯤꯗ ꯏꯆꯦ ꯀꯧꯔꯤꯕꯁꯤ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯝꯂꯦ ꯇꯣꯟꯗꯣꯟꯗꯨ ꯃꯇꯣꯝꯇ ꯁꯥꯊꯤꯕ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯕꯁꯤꯈꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯏꯆꯦ ꯑꯩ ꯆꯦꯛꯁꯦ ꯃꯔꯣꯜ ꯀꯥꯕ ꯍꯧꯔꯒꯦ ꯏꯃꯥ ꯏꯄꯦꯝꯃ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯒ ꯋꯥꯡꯅ ꯀꯥꯕ ꯉꯝꯕ ꯅꯠꯇꯦꯗ ꯁꯤꯗꯤ ꯉꯧꯕꯤꯗꯨ ꯈꯣꯏꯗꯨꯝ ꯂꯥꯛꯇꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯈꯣꯏꯗꯨꯝꯗꯨ ꯐꯃꯨꯡꯗ ꯐꯝꯂꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏ ꯉꯥꯏꯔꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯍꯤꯡꯗꯣꯏꯕ ꯑꯩꯁꯨ ꯑꯩꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯗ ꯃꯤꯒꯤ ꯋꯥ ꯄꯪꯇꯥ ꯇꯥꯁꯤꯜꯂꯕꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯦꯔꯥ ꯀꯅꯥꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦꯗ ꯀꯗꯥꯏ ꯑꯩꯒꯤ ꯐꯤꯅꯥꯠꯇꯣ ꯉꯧꯕꯤꯁꯨ ꯈꯣꯏꯗꯨꯝ ꯂꯥꯛꯇꯕꯒꯤ ꯋꯥꯈꯜ ꯋꯥꯔꯤꯀꯥꯟ ꯈꯣꯏꯗꯨꯝꯗꯨ ꯃꯝꯂꯤꯕꯗꯨꯗ ꯉꯧꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯉꯧꯕꯤꯗꯤ ꯈꯣꯏꯗꯨꯝ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯏꯕꯁꯤꯕꯣ ꯃꯥꯁꯨ ꯑꯩ ꯎꯗꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯅꯥꯁꯤꯟꯅꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯒꯨꯟ ꯌꯦꯡꯊꯣꯛꯑꯒꯦ ꯈꯣꯏꯗꯨꯝꯗꯨ ꯆꯪꯂꯛꯏ ꯏꯆꯜ ꯇꯣꯟꯇꯣꯟꯗꯤ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯇꯥꯗ ꯑꯩꯗꯤ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯂꯩꯔꯤ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯔꯦ ꯉꯁꯤꯗꯤ ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯅꯥꯏꯌꯦ ꯉꯁꯤꯗꯤ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯏ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯥꯗ ꯏꯆꯜ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯅꯪ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯣ ꯇꯥꯗ ꯅꯪ ꯆꯠꯈꯤꯅꯣ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯀꯤꯌꯦ ꯏꯆꯜ ꯍꯤꯗꯥꯛ ꯆꯥꯗꯗꯤ ꯌꯥꯔꯣꯏ ꯇꯥꯗ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇ ꯂꯨꯝꯕꯤꯌꯨ ꯑꯗꯨꯒ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯗ ꯆꯥꯔꯒ ꯄꯣꯊꯥꯒꯦ ꯏꯆꯜ ꯅꯪ ꯅꯥꯕ ꯌꯥꯗꯦꯀꯣ ꯅꯪ ꯅꯥꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯁꯨꯔꯤꯕ ꯏꯃꯨꯡ ꯀꯨꯟ ꯍꯦꯟꯅ ꯋꯥꯒꯗꯣꯏꯅꯤ ꯀꯗꯥꯏ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯅꯨꯃꯤꯗꯥꯡꯅꯤ ꯉꯧꯕꯤꯅ ꯇꯥꯗ ꯅꯪ ꯉꯁꯤꯗꯤ ꯍꯟꯈ꯭ꯔꯅꯨ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯗꯣ ꯌꯥꯝ ꯀꯤꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯍꯟꯕꯤꯈ꯭ꯔꯅꯨ ꯇꯥꯗ ꯈꯣꯏꯗꯨꯝꯗ ꯃꯀꯣꯛ ꯁꯥꯔꯝꯃꯤ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯑꯌꯨꯛꯅꯤ ꯈꯣꯏꯗꯨꯝꯅ ꯉꯧꯕꯤꯒꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯂꯦꯛꯄꯒꯤ ꯄꯥꯎ ꯑꯃꯨꯛ ꯑꯌꯤꯡꯕꯤꯗ ꯌꯧꯔꯝꯃꯤ ꯑꯌꯤꯡꯕꯤꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯝꯃꯤ ꯇꯥꯆꯧ ꯀꯔꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯊꯨꯅ ꯋꯥꯈꯜ ꯑꯣꯜꯂꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯈ꯭ꯔꯒꯦ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥꯏꯕ ꯌꯥꯕ ꯋꯥꯗ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯪ ꯁꯣꯏꯔꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯅꯪ ꯈꯪꯗꯦ ꯃꯗꯨꯗ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄꯗ ꯈꯣꯏꯗꯨꯝꯁꯨ ꯌꯥꯎꯔꯛꯏ ꯈꯣꯏꯗꯨꯝꯅ ꯀꯔꯤꯅꯣ ꯕꯥꯖꯤ ꯇꯧꯕꯤꯔꯤꯁꯤꯕꯣ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧ ꯂꯧꯕ ꯂꯥꯛꯏꯗꯨꯕꯣ ꯍꯩ ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯥꯏꯔ ꯇꯥꯛꯂꯒ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯄꯪꯁꯤꯟꯕꯒꯨꯝ ꯇꯧꯈꯤꯅꯤꯅ ꯕꯥꯖꯤ ꯂꯩꯀꯥꯏ ꯐꯠꯇꯦ ꯍꯤꯒꯥꯏ ꯋꯥꯠꯂꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯤ ꯑꯩꯅ ꯏꯆꯜꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ ꯍꯩ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯤꯕꯗꯨ ꯃꯗꯨ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯁꯣꯏꯕꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯑꯍꯤꯡ ꯂꯦꯛꯅꯩ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯕ ꯅꯨꯄꯤꯗꯨ ꯈꯛ ꯂꯩꯕ ꯏꯃꯨꯡꯗꯨꯗ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯤꯕꯗꯨꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯋꯥꯅꯤ ꯏꯕꯨꯡꯉꯣ ꯕꯥꯖꯤ ꯏꯆꯜꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯕ ꯀꯤꯌꯦꯅ ꯍꯥꯏꯖꯕꯗꯒꯤ ꯑꯩꯗꯣ ꯂꯩꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯅ ꯎꯁꯅꯨ ꯑꯩ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯑꯩ ꯑꯍꯤꯡ ꯆꯨꯞꯄ ꯂꯩ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯂꯩꯔꯨꯕꯗꯣ ꯃꯗꯨꯒꯤ ꯋꯥꯊꯣꯛꯅꯤ ꯌꯨꯝꯁꯤꯗ ꯊꯣꯛꯂꯤ ꯋꯥꯊꯣꯛꯁꯦ ꯅꯪꯅ ꯑꯣꯛꯇꯕ ꯂꯝꯆꯠ ꯆꯠꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯂꯥꯎ ꯌꯨꯝꯗ ꯆꯪꯁꯤ ꯑꯌꯤꯡꯕꯤꯗꯣ ꯅꯪ ꯊꯦꯝꯃꯨ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯌꯨꯝꯗ ꯂꯦꯛꯂꯕꯗꯤ ꯑꯣꯛꯇꯕꯅꯤꯗꯤ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯏꯃꯨꯡꯗ ꯑꯌꯤꯡꯕꯤꯒ ꯈꯣꯏꯗꯨꯝꯒ ꯈꯠꯅꯔꯛꯏ ꯃꯗꯨꯁꯨ
Khoidumgi misangsu sangde maramdi amagi misang hek sanglubada wa sakthoknarakadra ikaibagini. Khoidumgi thawdoksina lekai miwa ngangnaba nungaire miremsingi warinafam oire. Numidang wairamdu khoidumdu ayingbiga khatnaba yaba khatnaraga makok sana lekai gi hangsit langpham u makhong amada phamli. Khoidumdu matomta karisuna tawa amada bazisina ayingbiga yakhatna halida. Sel khra tangi tawbase ahal phate lekai phati sakatba sukngam lekai na aigi mun pubi banate aigi haibu sel tan hum topu talaga lore kanama walaude aina sel tanbada lekai gi halamana khoidum ubada khoidum natrani masibo mobu asumainaga matanga manghandana leithokpai bazalane subono makanwa ngangi ai manakta sangsinge ahaldu khoidumgi manakta sangsili ai khoidum natrani nangbo nupiga selaga numidang phadongne haribasibu sumlabo khoidumdu ahaldugi waduda koksawbi kana yenglaga ipal lekai gi miwanida ado ipal ai nupi selidi kanana hairake ai lekai sara salasidi namabongna soirei mau yeng masarki hairaga nupido phadokna khren hairei namabongna engonda wari tawi ipal lekai son tokna phatkijeda thabakti leina dramina migi kasin koya thidana usi hidak thak leina razani ha khoidum nangi praman sisu phajari hebo migi kasin koya sangana usi hidak thakli kaise marau leiba pramani ne ipal tupido samsamani mana ayingbigi matengsu panggadoribani aisu sildi maru oirakpanina silpai mitinaba mathok thai adugi mapuna salingi isal adugi thabaki khudongchaba kita phangobari yengbasida mi singsina yumsida uti watpadang otpiri sil su tandobani ado khongpham ma soibada nangi nungsiraba nupi angang yaunane imung kaigadoribani haibase nang kawganu ne khoidumgi wa mache amata ngangdabidu amuk tawrei khoidumdu mamangda sajik sariba santara muktu yenglaga tumina phamli khoidumdu ngamnaba khumlagasu wakhalamadi laklaba mali matam khara khoidumdu thabak sattabana imungi awat apa leirakne khoidum makok sari ayingbigasu kauna ngangnaba natte nongma ayingbigi mapaga mamaga laklami ayingbigi mapa tumsongna ibai khoidumdi leitabra moduna leiramni adu udi ibai ayingbiga khoidumga khanai harisibu wase migi mamangda onthokni kaireda mabu magi thabuk chatphamdubu nupi khak laibi imungdu natrabadi thabak sufam leitaba jala tomsaugi nupi sanambina tada wari do kamai tawbano aikhoi khoidumdi adumba tawramloida mi ing tapkraba imakni moi mapa yumhan mado khoidum laklaga halasi khoidum halaklaga sasi natrabadi ayingbise themba yaridori moyani themjinbam sangi miruan matamda moyani saunaba haibase afaba nate angang sokadoribani moduna aidi isa nupagi misangi sanglaroi maramdi ma wakhal taba khra wale yumda magi nupi masawai sangdabi ma leina migi mawa leitabi nupi ma sangluba haibase ko khra yaudaba mina tawkadabani haujikti phajare kaino lekai mangsida khoidumdi thabak sufamgi nupi lauraga sel ta leire haire kaino ta modudi yumani sure kagaidana phagi oina hairakpa yaure kaino asuk yamna makok yaudamisi aina kari pok mirubanu sini ayengbido ahal masel wari saribdu taraga mathanungda naupuribi masaduda yengli ayingbigi mamaga mapagado khoidum ngairingai khoidumdu mayumda isuk thana masado kusu kumen taiphe tana sandai mangolda phamisi imaga bazigra yumda leke harisala insang na pidi amata lerambai kari thonga pijani ayingbinadi kari hajiluduna aingonda kari mu harakadori sano imaga baziga sir tawrisiba tomsaudu khoidum ubada mangoldagi kumthare aduga khoidumgi manakta sanglei ibungo karigino nangnaduda leplaga leiribduna aina ayingbida wari saramani noyani khanaba saunaba yaw matam natine mioi mapokni soidaba landaba ngamba mi amata mali masi leitabani soiribasi sune
ꯂꯥꯏꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯕ ꯁꯣꯏꯍꯜꯂꯤꯕꯅꯤꯅꯦ ꯅꯪ ꯂꯥꯟꯕ ꯆꯨꯝꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯧꯗꯣꯛ ꯃꯆꯥꯗꯨꯅ ꯏꯃꯨꯡ ꯀꯥꯏꯍꯟꯕꯗꯤ ꯌꯥꯔꯣꯏ ꯕꯥꯖꯤ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯋꯥꯈꯜ ꯐꯅ ꯆꯝꯅ ꯈꯜꯂꯒ ꯇꯧꯔꯨꯕꯗꯣ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯑꯩꯅ ꯆꯨꯝꯃꯤ ꯈꯜꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛꯁꯤꯡ ꯑꯃꯠꯇ ꯑꯣꯏꯔꯝꯃꯤ ꯂꯥꯏꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯑꯃꯒ ꯑꯃꯒ ꯈꯣꯟꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯄꯥꯎꯇꯥꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯝꯂꯦ ꯕꯥꯖꯤ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯕꯥꯖꯤ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯊꯤꯔꯨꯕꯅꯤ ꯊꯕꯛ ꯁꯨꯐꯝꯁꯦ ꯂꯥꯏꯅ ꯄꯥꯛ ꯐꯪꯕ ꯌꯥꯗꯦ ꯊꯥ 2 ꯍꯥꯏꯔꯛꯂꯦ ꯑꯩꯅ ꯊꯕꯛ ꯁꯨꯐꯝ ꯊꯤꯔꯛꯂꯤꯕꯁꯦ ꯇꯥꯟꯖꯥꯅꯅꯤ ꯊꯕꯛ ꯁꯨꯐꯝꯒꯤ ꯁꯨꯐꯝ ꯉꯥꯛꯇꯅꯤ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯊꯕꯛꯀꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯌꯤꯡꯕꯤꯗꯤ ꯍꯧꯖꯤꯛꯁꯨ ꯈꯣꯏꯗꯨꯝꯗ ꯀꯧꯕ ꯉꯥꯡꯕ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝ ꯃꯁꯥꯗꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯧꯕꯤꯗꯨ ꯇꯟꯖꯥ ꯃꯦꯟꯖꯥ ꯃꯩꯁꯥ ꯁꯥꯗꯅ ꯈꯣꯏꯗꯨꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯉꯧꯕꯤꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯇꯣꯟꯗꯣꯟꯗꯒꯤ ꯈꯣꯏꯗꯨꯝꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯈꯣꯏꯗꯨꯝꯒꯤ ꯂꯩꯀꯥꯏꯗꯅꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯈꯣꯏꯗꯨꯝꯒꯤ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯏꯅꯝꯃ ꯇꯥꯆꯧ ꯍꯪꯕ ꯁꯅꯥ ꯌꯥꯝꯅ ꯁꯤꯕꯤ ꯃꯧ ꯑꯃ ꯂꯥꯛꯍꯧꯏ ꯇꯥꯕ꯭ꯔꯥ ꯏꯅꯝꯃ ꯅꯪ ꯈꯔ ꯊꯨꯅꯝꯗ ꯊꯣꯛꯂꯛꯑꯣ ꯏꯅꯝꯃ ꯑꯌꯤꯡꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯏ ꯊꯦꯝꯕꯤꯌꯥ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣ ꯏꯅꯝꯃ ꯇꯥꯆꯧꯅ ꯂꯣꯟꯅ ꯂꯧꯔꯝꯃꯦ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯃꯥꯜꯂꯤ ꯇꯥꯆꯧ ꯊꯤꯔꯒ ꯂꯥꯛꯍꯧꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯦꯝꯃ ꯃꯥꯒꯤꯗꯨꯕꯨ ꯅꯣꯏ ꯇꯥꯆꯧꯗ ꯂꯩꯁꯤꯡꯒꯦꯅ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯅꯣꯏ ꯇꯥꯆꯧꯁꯨ ꯏꯄꯥꯝꯗ ꯆꯠꯈꯤꯕꯅꯤ ꯊꯦꯝꯕꯤꯌꯥ ꯅꯪ ꯅꯣꯏ ꯏꯄꯜꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯃꯗꯨꯗꯨ ꯊꯪꯅꯕ ꯌꯨꯝꯗꯨꯗꯒꯤ ꯏꯁꯤꯡ ꯀꯧꯊꯣꯡ ꯑꯃ ꯃꯀꯣꯛꯇ ꯍꯥꯞꯂꯒ ꯌꯨꯝ ꯀꯥꯔꯛꯇꯒꯤ ꯊꯣꯛꯂꯛꯏ ꯏꯕꯦꯝꯃ ꯑꯌꯤꯡꯕꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨꯛ ꯄꯥꯈꯠꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯊꯦꯝꯕꯤꯅ ꯃꯗꯨꯗ ꯄꯥꯎꯗꯨ ꯇꯝꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯉꯧꯕꯤꯗꯨ ꯇꯣꯟꯗꯣꯟꯒ ꯆꯪꯂꯛꯏ ꯃꯗꯨꯒ ꯑꯌꯤꯡꯕꯤꯒꯗꯨ ꯍꯨꯃꯥꯡ ꯀꯥꯏ ꯃꯗꯨꯅ ꯏꯕꯦꯝꯃ ꯀꯅꯥ ꯍꯪꯕꯅꯣ ꯉꯧꯕꯤꯅ ꯕꯥꯖꯤ ꯑꯩ ꯇꯥ ꯈꯣꯏꯗꯨꯝꯅ ꯊꯕꯛ ꯁꯨꯔꯝꯕ ꯌꯨꯝꯕꯨꯗꯨꯅꯤ ꯑꯌꯤꯡꯕꯤꯗꯨ ꯇꯤꯡꯕꯤ ꯀꯥꯅ ꯉꯧꯕꯤꯗ ꯌꯦꯡꯏ ꯉꯧꯕꯤꯗꯨ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯒ ꯏꯅꯝꯃ ꯇꯥꯗꯕꯨ ꯂꯥꯟꯅ ꯎꯒꯅꯣ ꯇꯥꯗꯗꯤ ꯊꯃꯣꯏ ꯆꯝꯕꯅꯤ ꯃꯥ ꯑꯩꯒꯤ ꯃꯔꯛꯇ ꯃꯆꯜ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯃꯔꯤꯗ ꯂꯣꯏꯅꯖꯕꯅꯤ ꯃꯌꯥꯝ ꯇꯥ ꯇꯣꯟꯗꯣꯟꯅ ꯇꯥ ꯈꯣꯏꯗꯨꯝ ꯂꯥꯛꯇꯕꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯕꯗꯒꯤ ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯋꯥꯐꯝꯁꯦ ꯁꯦꯡꯗꯣꯛꯆꯕꯅꯤ ꯑꯌꯤꯡꯕꯤꯅ ꯏꯅꯥꯎ ꯃꯥꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯕꯅꯤ ꯑꯗꯣ ꯏꯅꯥꯎꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯂꯒ ꯑꯃꯨꯛꯀ ꯁꯦꯡꯗꯣꯛꯄꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯇꯥꯆꯧꯗ ꯂꯩꯔꯤꯕ ꯊꯥꯖꯗꯕꯁꯦ ꯉꯁꯤꯗꯤ ꯀꯣꯛꯂꯤ ꯉꯁꯤꯗꯤ ꯏꯅꯥꯎꯅ ꯃꯐꯝꯁꯤꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯂꯥꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯅꯥꯎ ꯅꯣꯏ ꯇꯥꯗꯁꯨ ꯂꯥꯛꯂꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤꯀꯣ ꯇꯣꯟꯗꯣꯟꯅ ꯑꯗꯨꯗꯤ ꯆꯦꯡꯉꯧꯕꯤ ꯏꯇꯩꯃ ꯑꯌꯤꯡꯕꯤ ꯕꯥꯖꯤ ꯍꯣꯏ ꯂꯩꯕꯤꯌꯨꯀꯣ ꯉꯁꯤꯗꯤ ꯅꯅꯥꯎꯒꯤ ꯑꯉꯝꯕ ꯁꯤꯟꯊꯥ ꯈꯔ ꯄꯥꯡꯊꯣꯛꯄ ꯉꯝꯖꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯃꯗꯨꯅ ꯐꯔꯦ ꯅꯪ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯐꯕ ꯏꯆꯥ ꯑꯃ ꯏꯆꯥꯒ ꯇꯤꯟꯅꯔꯝꯕꯁꯦ ꯌꯥꯝꯅ ꯐꯩ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯉꯧꯕꯤ ꯑꯃꯗꯤ ꯈꯣꯏꯗꯨꯝꯒꯤ ꯃꯔꯤ ꯌꯥꯝꯅ ꯐꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯐꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯈꯣꯏꯗꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡꯁꯨ ꯉꯧꯕꯤꯅ ꯆꯥꯎꯅ ꯄꯥꯡꯕꯤꯔꯝꯃꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯉꯧꯕꯤꯁꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤ ꯈꯨꯟ ꯑꯃꯗ ꯐꯖꯇꯣꯟ ꯀꯧꯕꯤ ꯀꯨꯆꯨ ꯌꯥꯝꯅ ꯃꯨꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯌꯥꯝꯒ ꯈꯔ ꯃꯥꯟꯅꯔꯝꯗꯦ ꯑꯃꯨꯛꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯑꯃꯨꯛꯅ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯉꯥꯡꯒꯨꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯖꯇꯣꯟ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯄꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯃꯤ ꯋꯥ ꯉꯥꯡꯕꯗꯁꯨ ꯑꯄꯟꯕ ꯂꯩꯔꯝꯗꯦ ꯍꯥꯏꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯦꯛꯇꯃꯛ ꯍꯥꯏꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯐꯖꯇꯣꯟ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝꯅ ꯅꯥꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯒꯤ ꯌꯦꯅꯈꯥꯒꯤ ꯁꯝꯕꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯐꯖꯇꯣꯟ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯅꯥꯀꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯃꯤꯠꯌꯦꯡ ꯊꯝꯂꯨꯔꯦ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯃꯎ ꯐꯕ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ ꯃꯥꯅ ꯑꯗꯨꯅ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯆꯦ ꯐꯖꯇꯣꯟ ꯀꯩꯗꯧꯔꯒꯦ ꯍꯨꯔꯥꯟꯕ ꯂꯥꯛꯂꯒ ꯆꯞ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ
ꯐꯖꯗꯣꯟ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯃꯀꯨ ꯃꯥꯟꯕ ꯑꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯥꯀꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯟꯗꯨꯝ ꯑꯗꯨ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯆꯣꯡꯈꯠꯇꯨꯅ ꯐꯖꯇꯣꯟꯒꯤ ꯂꯋꯥꯏ ꯇꯦꯝꯐꯨ ꯑꯗꯨꯗ ꯀꯤꯟꯅ ꯍꯦꯛꯇ ꯁꯨꯗꯔꯤ ꯐꯖꯇꯣꯟ ꯈꯪꯍꯧꯗꯕ ꯑꯣꯏꯕꯅ ꯂꯋꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯌꯣ ꯏꯃꯥ ꯀꯅꯥꯅꯣ ꯃꯤꯅ ꯅꯨꯄꯥ ꯌꯦꯡꯉꯤꯀꯥꯟꯁꯤꯗ 이제 파즈돈 후란을 락라가 까나나 누파 예모 하게 파즈돈 맘밋 아도 망골 아두다기 소이톡다나 헤nga nang kai khange huran pham thokpa tumina huralu chu chalo aidi sida adum leiram lage angang sing ado phajaton gangang na batalladuna irik hal hoigi hingkhol adu tamna tumina changkhiram aduga nobab champra sing ado yumgi mi kana su udringai tumina huran duna heklam irik hal ado mangol adu pham duna leiram badagi yena kha domda angang sing langbagi makhol ama tarakpa aduda panthaba dauda yena kha domda laklam मान अदुना लाकपा अदुददी येना खा अदुदा अंगांग मयामना चंप्रा सिंग अदु तुमिन हेक्तुना लेरंबा अदुदा हे कइनो नोइना द तोइदो अंगांग सिंग अदु अदुमना इरिक हना लावरकपा अदुदा येना खा अदुदगी लोइनमक चिंथोरकलमी फजतोन सुंगा साइ मखै मंगदुना लेरंबा अदु इरिक हना अदुना लावरकपा अदुदा मासु खंगप्रे खंगलदुना मचिंदा सोले ओइमा अइना हना चेनहौरगे नत्रबदी चोपतारे मचिन अदुदा सोना सोना फजतोन अदु चेनखिरमी माना अदुना चेनखिबादो इरिक हलसु उरमी कनानो अदा लेसाबिम चेनखिबसिना कइनो अइबु कयाम कना लावख्रगे नत्रगा मासु हुरानबा लाइजाला इरिक हल वाखना से खन्ना खन्ना मासु इमुंगलमदा चंखिरमी लंबीदने फजतोन अंगांग सिंग अदुदा साउना हाइरि कइनो हुरानबा संगनिना नाखोन सिंगदुबु तुमिना संगबा कइदौगे हौजिकिदो सिरम लइद्र येंगोबा पांदमना इचे अइदी तुमिना चंगसे हाइजबनी मसिगी तोंतेगा तोनुगना पक्लांगदा लांगे तोंतेकना इस अइंगोंदगा ताइनि नै चे फजतोना याइ तो तानिंग दे एमता नै मतुंग मनाउने हुरानबा चसेगा हौरकनो अइंगोंदा पांदमना हुरानबा चपदि इचेना हौखे हौरगा अइसु हइ चानिंगबैनि अदो युम चंगनरसि अइसु चंगलगे नोइसु कोन अमुं थेंगनरसि अंगांग सिंग अदुसु होय होय हाइनादुना मयुम चंगना खिरमी फजतोन मयुम अदुदा चंगलक्तुना मांगोल अदुदा मखोंग अदु सांगना तिंथोक्तुना हेक फमथरे मचेगी मतव अदु उबदा मांगोल अदुदा चाक चादुना लेरंबा हियाइना इचे कइनो तोरिदुबो कइदावरगे हा नंग चाबम थोको चाकतो तुमिना चाबा कइदौगे इचे नुपीनेना खरसु नाना लेयुबा इस इपादी वखन यामना ताइदा इचे अदुगी नतेबा हियाइ मचेगी अमदी ममाबु असुकी मतिक लुना नुंसिना खंजै युम असिदा माना अंगांग इयोइ ओइरबसु माना अंगंबा थबकसिंग सुदुना ममागी मतेंग पांगलमी अदुबो फजतोनदि मसागी यामना तनगनबा नुपी हाइबदु ओइरमी अदुबो फजतोनसु मौपा अमदी ममाबु असुकी मतिक यामना नुंसिजै अतोंबा इचेगी चाक थिरमलब्रो इचे थिरमलबने अइसु लबुक्ता इमागी मनाक्ता अमुक्ता चलुगे चाकसु पुखिदोइने फरे फरे नाना चाक चारिङै इसे इरु हाना अमुक्ता लुरुखिगे अदुगा इमागी चाकतो इचे सेमलगे होय इचे फजतोन अदु मांगोल अदुदा फमदुना लेरंबदगी इमुंगलमदा अमुक चंखिरमी असुमना हौख्रे नुमिदांगी मतमनि जांदोना इबुंगा येना खा असिदा चंप्रा मयाम अमा केंद्रुन लेरमलिबा असिबु नते सनगा चंगला अमरो इरिक हल अदो चाक चाना चाना ममाददी येंगलक्तना वा अदु nganglei इमा ngasai angang khra chapra he pulam jando macha nupa da yengduna kana kana gi angang singno chapra sing asibu yena kha asida loina thadaram liba sibo nati imana di somda yon gi haidana thamli bani nang sune angang sing ado hekhan ganu yadro ima nasa su khangau mangol da famling ida yena kha da angang langi haidana changlu bani अदुगदी येना खा अदुदा चंप्रा सिंग अदो हुरानदुना लेरमे अदो लेसाबी अमसु यावुम तोइ कुचुबुदी खरमुइ कनानोदी नसासु खंद्रे जांदो वखल अदुंगे हाखले अदुगा मचादा अमु असिंदना हाइरि इमा खांगी नोंगसिदा ngaki अइना तोबुदी येंगुदना इरिक हलवा अदो मखा अमु ताखिद्रे
ꯃꯁꯥꯒꯤ ꯏꯔꯤꯈꯜ ꯑꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ ꯖꯥꯟꯗꯣ ꯄꯤꯁꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯏ ꯍꯦ ꯄꯤꯁꯛ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯄꯤꯁꯛ ꯑꯗꯨ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯏ ꯏꯆꯦ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯍꯦ ꯄꯤꯁꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯌꯦꯅꯈꯥꯗ ꯍꯧꯕ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯗꯅ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯦ ꯑꯗꯨꯅ ꯆꯝꯄ꯭ꯔꯥꯒꯤ ꯄꯩꯁꯥ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯕꯣ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯅꯆꯥ ꯃꯨꯊꯤꯗꯣ ꯑꯗꯨꯅꯅꯤ ꯍꯨꯔꯥꯜꯂꯝꯂꯤꯕ ꯑꯁꯤ ꯍꯦꯔꯥ ꯀꯨꯆꯨ ꯈꯔ ꯃꯨꯕꯒꯤ ꯋꯥꯅꯤ ꯃꯔꯥꯁꯤꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤꯗ ꯏꯆꯦ ꯍꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯔꯥꯁꯤ ꯂꯩꯕꯤ ꯆꯝꯄ꯭ꯔꯥ ꯍꯨꯔꯥꯟꯕꯤꯗꯣ ꯑꯩꯒꯤ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯌꯨ ꯏꯆꯦ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯅ ꯆꯥꯅꯤꯡꯗꯅ ꯑꯁꯨꯝ ꯍꯦꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦ ꯄꯤꯁꯛ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯍꯦꯛꯄ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯣ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯕ ꯑꯁꯦ ꯍꯨꯔꯥꯟꯕ ꯅꯆꯥꯅꯨꯄꯤ ꯑꯗꯣ ꯀꯟꯈꯠꯀꯅꯨ ꯍꯤꯌꯥꯏ ꯃꯃꯥꯒ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯖꯥꯟꯗꯣꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯕꯨꯡꯉꯣ ꯍꯤꯌꯥꯏ ꯏꯆꯥꯗꯤꯅꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯂꯩꯗꯣ ꯏꯅꯦ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯣꯏꯒꯤ ꯅꯆꯦꯅꯅꯦ ꯉꯔꯥꯡ ꯏꯅꯦꯒꯤ ꯌꯦꯅꯈꯥꯗ ꯍꯧꯕ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯗꯅ ꯂꯣꯏꯅ ꯍꯨꯔꯥꯜꯂꯝꯃꯦ ꯑꯗꯨꯅ ꯆꯝꯄ꯭ꯔꯥꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯣ ꯏꯅꯦꯁꯨ ꯄꯥꯝꯃꯤꯅꯦ ꯍꯤꯌꯥꯏ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯥ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯄꯣꯛꯏ ꯃꯆꯦꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯏꯅꯦ ꯁꯦꯜ ꯑꯗꯨꯕꯨ ꯀꯌꯥꯅꯣ ꯅꯆꯥ ꯄꯤꯖꯔꯒꯦ ꯏꯕꯨꯡꯉꯣ ꯂꯨꯄꯥ 5 ꯈꯛꯇꯅꯤ ꯍꯤꯌꯥꯏ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯟꯊꯕ ꯇꯧꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯖꯥꯟꯗꯣꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ ꯖꯥꯟꯗꯣꯁꯨ ꯄꯩꯁꯥ ꯑꯗꯨ ꯐꯪꯂꯕꯗ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯏꯆꯦꯅ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯉꯥꯎꯔꯕꯣ ꯑꯁꯤꯕꯣ ꯏꯃꯥꯅꯁꯨ ꯈꯔ ꯍꯥꯏꯌꯨꯀꯣ ꯇꯥ ꯆꯥꯎꯊꯣꯏꯒꯤ ꯈꯨꯂꯪ ꯄꯩꯁꯥ ꯄꯤꯒꯦꯅ ꯊꯝꯕꯅꯦ ꯂꯣꯏꯔꯦꯕꯁꯦ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦꯗ ꯅꯆꯦ ꯑꯁꯦ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯒꯗꯕ ꯏꯆꯥꯅ ꯅꯃꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯆꯦ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯇꯥꯗꯕꯒꯨꯝ 이마수 강드레다 까리 하게다버너 까리수 칼루누다 이세세 마이나 와칸다자사니 호이 호이 낭기 पैसा도 이마 비르게 ꯅꯪ ꯇꯥ ꯆꯥꯎꯊꯣꯏꯗꯣ ꯉꯔꯥꯡ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯣ ꯃꯥꯅ ꯀꯨꯝꯈꯤꯕꯅꯤ ꯑꯗꯨꯅꯅꯦ ꯄꯩꯁꯥ ꯑꯗꯨ ꯍꯥꯟꯅ ꯄꯤꯌꯨꯔꯣ ꯃꯤꯅ ꯈꯤꯇꯗꯅꯦ ꯃꯕꯨꯛ ꯅꯥꯈꯤꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯥꯟꯅ ꯄꯤꯔꯨꯈꯤꯒꯦ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯃꯣꯏꯅ ꯆꯪꯈꯤꯕꯒ ꯐꯖꯇꯣꯟ ꯑꯗꯨ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯃꯁꯤꯒꯤ ꯖꯥꯟꯗꯣ ꯑꯁꯦ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯕ ꯈꯪꯅꯤꯗꯅ ꯅꯪ ꯍꯌꯦꯡꯁꯨ ꯍꯨꯔꯥꯟꯈꯤꯕꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯀꯨꯁꯨꯝ ꯐꯖꯇꯣꯟꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯐꯖꯇꯣꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯐꯖꯇꯣꯟ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ 이제 ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯩ ꯍꯥꯏꯒꯦ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ 이제ꯒꯅꯦ ꯀꯨꯞꯁꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯏꯌꯦ 이제 ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟꯒ ꯀꯨꯁꯨꯝꯒꯗꯣ ꯄꯨꯟꯅ ꯀꯨꯁꯨꯝ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯨꯁꯨꯝ ꯐꯖꯇꯣꯟ ꯍꯣꯏꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕꯅꯤ ꯁꯥꯒꯩ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯐꯖꯇꯣꯟ ꯑꯃꯗꯤ ꯍꯤꯌꯥꯏꯕꯨꯗꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯑꯅꯤ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯐꯖꯇꯣꯟꯅ 이제 시디 ꯌꯥꯝꯅ ꯍꯥꯎꯅꯤꯌꯦ 이제나 하우나바 하이드나 파자나 수라바니 레하우나 파자도안 낭보 모록 사바 ngambro 파자도나 시미가 미마나드라바수 마부 눅시비바 루나 tawbiba laikai asida mi kaya amasu leirami adubu khara amadi mabu angawini haiduna su laknabibasu yaurami iche aidi morok gamna chai aduna ngamnida thoibina hoi hoi nangnabu ngamni haidine loinamak chatho 파자돈 너럭제 아두부 마마제다 와 아마디 하이닝이 아두부 하이버디 ngam다 마쿠ꯠ 아두 수루수루 따신드나 레이바 아두 우바다 구숨수와 칸타르드나 가직 넉회 따위 아두가 젤로 이몽다기네 땡꽃 마사 아마 럭톡루로 이시 하피라게 파자돈 아두 하라우나 이몽람다 젠신키라미 구숨수마타 아두다 모모 넉제 파자돈 이몽다기 땡꽃 아마 럭톡루드나 마팔 아두다 아무 센토리 aduga matiada yengduna ise khari yamna hapiyu ko aikhoi atombodo kupsu yamna pamani wakhan tare ngasai dagi phajatona wa ama haining bagum haibadi ngamda tawduna leiriba ado
ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯁꯔꯨꯛ ꯈꯥꯏꯗꯣꯛꯇꯕꯒꯤꯅꯤ꯫ ꯄꯣꯠ ꯑꯃ ꯆꯥꯕ ꯈꯨꯗꯤꯡ ꯐꯖꯇꯣꯟ ꯃꯧꯄꯥ ꯅꯨꯄꯥꯒ ꯑꯗꯨꯃꯛ ꯆꯥꯃꯤꯟꯅꯩ꯫ ꯍꯤꯌꯥꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯆꯥꯔꯝꯗꯦ꯫ ꯐꯖꯇꯣꯟ ꯃꯥꯅ ꯆꯥꯕ ꯈꯨꯗꯤꯡ ꯌꯥꯝꯂꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯧꯄꯥꯒꯤ ꯁꯔꯨꯛ ꯈꯥꯛꯇꯨꯅ ꯊꯝꯃꯤ꯫ ꯍꯤꯌꯥꯏꯒꯤ ꯁꯔꯨꯛ ꯈꯥꯛꯇ꯭ꯔꯕꯗꯤ ꯃꯥꯁꯨ ꯄꯣꯠ ꯑꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯈꯪꯂꯕ ꯀꯨꯁꯨꯝꯅ ꯏꯃꯨꯡꯗꯒꯤ ꯍꯥꯟꯅ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯊꯣꯛꯍꯟꯗꯨꯅ ꯈꯥꯏꯗꯣꯛꯂꯤꯕꯅꯤ꯫ ꯀꯨꯁꯨꯝꯅ ꯐꯖꯇꯣꯟ ꯌꯥꯔꯗ꯭ꯔꯣ ꯁꯤꯕꯣ? ꯏꯆꯦ ꯌꯥꯔꯅꯤꯌꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯔꯁꯤꯀꯣ꯫ ꯃꯈꯣꯏ ꯑꯗꯨ ꯄꯨꯟꯅ ꯀꯨꯞꯁꯨ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯆꯥꯅ ꯆꯥꯅ ꯊꯣꯏꯕꯤ ꯑꯗꯨ ꯋꯥ ꯍꯪꯂꯛꯏ꯫ ꯐꯖꯇꯣꯟ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ꯭ꯔꯣ? ꯐꯖꯇꯣꯟ ꯑꯗꯨ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯈꯖꯤꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯂꯩꯍꯥꯎꯅ ꯅꯪꯒꯤꯁꯤꯕꯨ ꯏꯆꯦ ꯍꯣꯏꯗ ꯏꯀꯥꯏꯔꯤꯔꯣ? ꯏꯆꯦ ꯑꯗꯨꯒꯤ ꯅꯠꯇꯦꯕ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯏꯆꯦ ꯍꯣꯏꯁꯨ ꯇꯥꯒꯦ꯫ ꯏꯆꯦ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ, ꯅꯍꯥꯟꯅꯦ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯑꯩꯒ ꯊꯦꯡꯅꯔꯛꯑꯦꯕ, ꯃꯁꯛꯀꯗꯣ ꯈꯨꯐꯖ ꯑꯃ꯫ ꯐꯖꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯀꯨꯁꯨꯝꯅ ꯑꯗꯨꯗꯤ ꯏꯆꯦꯅ ꯅꯨꯄꯥꯗꯨ ꯊꯤꯔꯒ ꯏꯅꯥꯎꯒ ꯎꯅꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯐꯖꯇꯣꯟ ꯃꯃꯥꯏ ꯑꯗꯨ ꯁꯨꯞꯇꯨꯅ ꯏꯆꯦ ꯑꯩ ꯏꯀꯥꯏꯖꯩ꯫ ꯑꯁꯨꯝꯅ ꯀꯨꯞꯁꯨ ꯑꯗꯨ ꯆꯥꯔꯤꯉꯩ ꯐꯖꯇꯣꯟ ꯃꯧꯄꯥ ꯅꯨꯄꯥꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯆꯪꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯏꯆꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯂꯥꯛꯑꯦ, ꯑꯩ ꯀꯨꯞꯁꯨꯁꯦ ꯄꯨꯔꯒ ꯆꯠꯂꯒꯦꯀꯣ꯫ ꯐꯖꯇꯣꯟ ꯑꯣꯛꯂꯕ꯭ꯔꯥ ꯅꯪꯕꯣ? ꯈꯔꯒ ꯆꯥꯈꯨꯑꯣ꯫ ꯌꯥꯔꯅꯤꯌꯦ ꯏꯆꯦ ꯑꯩ ꯑꯇꯣꯝꯕꯒ ꯆꯥꯃꯤꯟꯅꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯖꯇꯣꯟ ꯑꯗꯨ ꯀꯨꯞꯁꯨ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯑꯗꯨ パꯏꯗꯨꯅ ꯍꯤꯌꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯝꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯏꯇꯥ ꯐꯖꯇꯣꯟꯅꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯣ ꯃꯥꯒꯤ ꯑꯁꯤꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯕ꯭ꯔꯣ? ꯀꯨꯁꯨꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯏꯇꯥ ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯍꯧꯗꯦ, ꯑꯗꯨꯕꯨ ꯐꯖꯇꯣꯟꯒꯤ ꯃꯄꯥ ꯀꯥ ꯏꯕꯣꯍꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯐꯖꯇꯣꯟꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯅ ꯍꯥꯏ꯫ ꯂꯩꯍꯥꯎꯅ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯕ ꯃꯥꯜꯂꯤ, ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯗꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯈꯪꯗꯦꯗ ꯃꯥꯒꯤ ꯃꯑꯣꯡꯁꯦ꯫ ꯐꯖꯇꯣꯟ ꯑꯗꯨ ꯍꯤꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯇꯣꯝꯕ ꯁꯦ ꯏꯆꯦꯅ ꯀꯨꯞꯁꯨ ꯄꯨꯔꯛꯏꯅꯦ꯫ ꯏꯆꯦ ꯏꯆꯦꯗꯤ ꯀꯥꯏꯗꯤ ꯀꯨꯞꯁꯨꯅꯣ? ꯏꯆꯦ ꯀꯨꯁꯨꯝꯅ ꯁꯨꯔꯤꯅꯦ, ꯑꯗꯨꯗ ꯑꯩꯅ ꯏꯄꯥꯒꯤ ꯁꯔꯨꯛ ꯄꯨꯔꯛꯏꯅꯦ꯫ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯗꯣ ꯈꯖꯤꯛ ꯃꯣꯃꯣꯟꯅꯣꯛꯏ꯫ ꯏꯆꯦ ꯑꯩ ꯏꯔꯨ ꯍꯥꯟꯅ ꯂꯨꯖꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯔꯒꯦꯕ꯫ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯈꯨꯠꯁꯥꯁꯦ ꯌꯥꯝ ꯃꯣꯠꯂꯦꯕ꯫ ꯌꯥꯔꯣꯏ ꯏꯆꯦ ꯑꯣꯛꯇ꯭ꯔꯤ ꯍꯥꯏꯕ, ꯑꯩꯗꯤ ꯅꯪꯒ ꯆꯥꯃꯤꯟꯅꯅꯦꯅ ꯏꯆꯦ ꯀꯨꯁꯨꯝ ꯍꯣꯏꯒ ꯆꯥꯔꯝꯕꯒꯗꯣ ꯇꯣꯛꯑꯒ ꯂꯥꯛꯏꯅꯦ꯫ ꯃꯆꯦꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏ ꯃꯆꯦꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯏꯆꯦ ꯀꯨꯞꯁꯨꯗꯣ ꯏꯆꯦ ꯑꯣꯏꯅ ꯏꯜꯂꯛꯑꯣ, ꯑꯩ ꯈꯨꯠꯁꯦ ꯌꯥꯝ ꯃꯣꯠꯂꯦꯕ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯏꯟꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟ ꯀꯨꯞꯁꯨ ꯑꯗꯨ ꯀꯣꯕꯤꯅ ꯈꯔ ꯀꯣꯠꯂꯗꯨꯅ ꯃꯧꯄꯥꯗ ꯏꯜꯂꯛꯏ꯫ ꯑꯇꯣꯝꯕ ꯍꯥꯎꯕ꯭ꯔꯥ? ꯍꯤꯌꯥꯏ ꯀꯨꯞꯁꯨ ꯑꯗꯨ ꯃꯆꯤꯟꯗ ꯁꯥꯏꯅ ꯁꯥꯏꯅ ꯏꯆꯦ ꯌꯥꯝ ꯍꯥꯎꯏꯕꯣ꯫ ꯐꯖꯇꯣꯟꯁꯨ ꯅꯣꯛꯇꯨꯅ ꯃꯥꯁꯨ ꯀꯨꯞꯁꯨ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯍꯤꯌꯥꯏ ꯃꯆꯦꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ꯫ ꯏꯆꯦ ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ? ꯅꯧꯄꯥꯗꯤ ꯏꯆꯦꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯔꯦ ꯏꯆꯦ꯫ ꯑꯁꯨꯝꯅꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯔꯤꯛꯍ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯍꯜꯂꯛꯄ ꯑꯗꯨ ꯐꯖꯇꯣꯟꯁꯨ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯎꯔꯝꯃꯤ꯫ ꯐꯖꯇꯣꯟ ꯏꯔꯤꯛꯍꯟꯕꯨ ꯎꯕꯗ ꯏꯔꯤꯛꯍꯜꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯏꯕꯨꯡ ꯉꯥꯏꯈꯨꯑꯣ꯫ ꯏꯔꯤꯛꯍꯟ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯎꯔꯦ ꯐꯖꯇꯣꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ꯫ ꯏꯔꯤꯛꯍꯜ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯐꯖꯇꯣꯟꯅ ꯏꯕꯨꯡ ꯉꯥꯏꯈꯣ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯪ? ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯅꯪꯅ ꯅꯍꯥꯟ ꯅꯣꯏꯒꯤ ꯆꯝꯄ꯭ꯔꯥꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯦꯅ ꯅꯣꯏ ꯅꯃꯥꯗ ꯍꯥꯏꯗꯣꯛꯄ꯭ꯔꯥ? ꯏꯔꯤꯛꯍꯜ ꯑꯗꯨ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯀꯩꯝ ꯍꯥꯏꯗꯦꯅ꯫ ꯑꯗꯣ ꯈꯪꯕ꯭ꯔꯥ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯅꯦ ꯅꯣꯏ ꯅꯃꯥꯗꯨꯅ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯗꯨꯕꯨꯔꯣ ꯅꯣꯏꯒꯤ ꯆꯝꯄ꯭ꯔꯥꯗꯣ ꯑꯩꯅ ꯍꯨꯔꯥꯜꯂꯦꯅ꯫ ꯏꯔꯤꯛꯍꯜ ꯊꯋꯥ ꯁꯥꯗꯅ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯣ ꯏꯕꯨꯡ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯄꯤꯔꯛꯑꯣꯕ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯅꯦ, ꯅꯨꯡꯉꯥꯏꯇꯦꯕ꯫ ꯏꯔꯤꯛꯍꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯗꯤ ꯈꯜꯂꯝꯃꯤ꯫ ꯃꯥꯁꯨ ꯐꯖꯇꯣꯟ ꯑꯁꯤ ꯃꯤꯒ ꯈꯔ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯕꯅ ꯋꯥ ꯑꯗꯨ ꯁꯥꯡꯗꯣꯛꯂꯨꯕ ꯄꯥꯝꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯑꯃꯨꯛ ꯄꯤꯔꯒꯦꯀꯣ ꯅꯪꯒꯤ ꯄꯩꯁꯥꯗꯣ꯫ ꯏꯕꯨꯡ ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯣ ꯏꯕꯨꯡ ꯑꯩ ꯏꯕꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯣ꯫ ꯐꯖꯇꯣꯟ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯀꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫
Irik hal matau ado hainadraduna karisu hairamda chakhirammi. Phajadonsu nokmi tawduna ikaina leihawi. Kumu lau ado pengna manakta lariba pisakta onsinduna. Pisak, nangi nasanapa ase yamna phakre. Angang oirabasu subo nomba yamna kali. Khangdrada ije. Masi asinaga maron ama wakhan tadabane. Karam thokadawribano. Ibema masinine punsirol haibado. Nang aikhoina ne kalaga chaluba yaba nate. Penthokpa tamba tabane. Hoi ije, adubudi nanausu karisu khandrada. Haukrabadi haukre. Chakhiba mana chakrabasu. Isa ani asigidamakdadi aisu hinglibani. Asumna, makhoi anina wari saringai Ibeton ado makhoi anigi manakta sangsilai. Nakhoi anibu pau ama tarabro. Kai pau no haisibo. Kumsi ase akha araw yamna kali haine. Nahan konungda ima amaibi amana laipaupi haye. Khungang ase mangta o haibalai haine. Pisakna, is kari paujal no adudi onthongna kikreda. Aduna ne section laisiko. Pisak machi Ibetona tamlakliba pau adu tabada masa ado yamna langtaknarami. Asumna matam khara ama haukre. Phajadona do irik halgi matung koina inaba koitan tanaba asum hengalaklami. Irik halsu Phajatongi mataw adu yamna hainaramde. Jadona. Ibunga napa ado karam kanda halakani haige. Khangde deima. Hantak paban haladi ai oina ningthokonungda chatuna sagolanmi oinabasu pabana hairambane. Adunine napasu ahan oisilakpagi masa adusu yamna solabane. Adunane nang paba lakpaga hekta tanarasi. Hoima. Ngaiko atai lairi. Masigi makhale kagi Phajaton aduna nangwanda koitan tanariba aduna karigino. Irik hal adu kumpham khanglamde masu Phajatongi mimang pumang naidaba mataw adu miya mamangda ikaibadi poklibani. Adubu paukhum amadi pidaba yade khandana mamada hairiklami. Ima, nasasu khangdada. Ainasu phanayam dinganglabani. Adubu suga yade. He, madu angawbinine. Maga manaba yade ko. Ima ne mamada haige. Hoi ima, ima na khara haibiyo. Pisak nungdangi sak adu thongna. Nakanda famduna lairibi masan pi Phajatonda onsinduna. Ibema, nang suna samgase khara pungkhatlu yadro. Laisabi oiradine lubanan batamgadabani ko. Ma, aisu khangeba. Ado nasawa amata haikina. Kari wano isana hainingliba aduba. Phajaton mai tektana famliba mapada haifet yengi. Aduga mamada amo onsinduna. Ima, aikhoi atomana masak phajaraga aina thirisi kaigino. Pisak ado machana hairikliba wa adu tabada kanna hekta nokli. Hiyai su machegi wa adu tabada kanna hekta noklami. Phajaton karino khangda mamaga mawpaga nokpa aduda mamada amuk yeng mawpada amuk yeng tawduna maramdi khangjada masu hekta noksilai. Madu ubada hiyai di amuka hena nokre. Ibema kari wahangno adubo masidi ko. Ima hangba yadabro sibo hayoba. Handakti hiyai na khumai noktuna. Ise pokpadane ima se baitane am chai adugi ise na muriba. Atomba nang amasu tomina leyuko. Ibema nang na muriba do napalawdana murini. Phajaton machin adu paithoktuna peri tawraga. Khangeba ekhoi pabudo nahan sune talu khoina haireini. Nangi na padi kabung malena. Ekhoi pabudo yam phatte. Kaidobagi kambong malamino khangde. Phajaton adu asi haiduna angang macha amagi matawgum hihik launa kablaklam. Hiyai masena aduna kablakpa aduda masu nungaitana machibu thimlaklami. Iche yaito kakonoba isena kapado napa nungaiti. Atomba pabu karaidi chakhige. Ai pabu yamna uningeba. Ma yam phatte. Kaidobagi mana kambong malamino ba. Hiyai masegi matawado amuksu nokningi amuksu nungaijade. Pisaksu makha taruba tawda tarakliba mapi ado tamna taithok chak ado makha tana thongba hokre. Iche Babadi ikhoibu thatokduna chakrabani. Ma amuk hanna halarui ije. Atomba aidine pabagi leifam khangibu nangsu pabagi leifam takpiyura. Hiyai adu ngakna maseda yengi. Mana aduna yengduna leiringi Phajaton mapagi makhut adu paiduna mapalomda chingduna puthore. Hiyai su karino khandana
ꯃꯆꯦꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯅꯔꯤ ꯐꯖꯇꯣꯟ ꯁꯨꯃꯥꯡ ꯌꯧꯔꯕꯗ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯟꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯥꯅ ꯍꯩꯔꯤ ꯑꯇꯣꯝꯕ ꯇꯨ ꯄꯥꯕꯒꯤ ꯂꯩꯐꯝꯅꯤ ꯍꯤꯌꯥꯏ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯝꯕ ꯌꯥꯗ ꯃꯄꯤ ꯑꯗꯨ ꯈꯖꯥꯏꯊꯛ ꯑꯗꯨꯗ ꯇꯞꯅ ꯆꯤꯟꯊꯔꯛꯏ ꯑꯗꯨꯒ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ ꯍꯥꯏꯈꯤꯕꯅꯤ ꯅꯣꯡꯃ ꯃꯄꯥ ꯀꯨꯃꯥꯔꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯍꯤꯌꯥꯏ ꯍꯧꯈ꯭ꯔ ꯃꯇꯝ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯏ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯅ ꯍꯤꯞꯅꯕ ꯌꯥꯗꯕ ꯃꯇꯝꯅꯤ ꯃꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯛ ꯃꯆꯥ ꯑꯃ ꯊꯥꯗꯨꯅ ꯄꯨꯟꯅ ꯐꯝꯂꯤ ꯐꯖꯇꯣꯟꯅ ꯄꯥꯕ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯏꯆꯥ ꯇꯣꯝꯕꯤ ꯀꯔꯤ ꯋꯥꯅꯣ ꯏꯆꯥꯅ ꯄꯥꯕꯗ ꯍꯪꯒꯦ ꯍꯥꯏꯕꯕꯣ ꯄꯥꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯁꯤꯔꯀꯥꯟꯗ ꯀꯥꯏꯗ ꯂꯩꯒꯦ ꯀꯨꯃꯥꯔ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯂꯗꯨꯅ ꯀꯩꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨ ꯍꯪꯂꯤꯕꯗꯤ ꯄꯥꯕ ꯍꯥꯏꯌꯣꯕꯁꯦ ꯑꯩꯈꯣꯏ ꯏꯄꯨꯍꯣꯏ ꯑꯕꯣꯍꯣꯏꯁꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯨꯃꯥꯔ ꯃꯆꯥ ꯑꯅꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯇꯨꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯑꯇꯤꯌꯥ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯑꯇꯤꯌꯥ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯏꯆꯥꯁꯥ ꯇꯨ ꯏꯄꯥꯅ ꯊꯤꯜꯂꯤꯕ ꯑꯁꯤꯗꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯍꯤꯌꯥꯏꯒ ꯐꯖꯇꯣꯟꯒꯁꯨ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ ꯍꯤꯌꯥꯏꯅ ꯄꯥꯕ ꯑꯩꯈꯣꯏꯁꯦ ꯁꯤꯔꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯣꯏꯅ ꯂꯩꯗꯣꯏꯔꯣ ꯍꯣꯏ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯑꯇꯤꯌꯥ ꯃꯊꯛꯇꯅꯦ ꯂꯣꯏꯅ ꯂꯩꯗꯧꯔꯤꯕꯅꯤ ꯐꯖꯇꯣꯟꯅ ꯄꯥꯕ ꯑꯇꯤꯌꯥꯁꯦ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣ ꯑꯗꯨꯕꯨꯔꯣ ꯆꯤꯡ ꯑꯋꯥꯡꯕ ꯑꯃꯒꯤꯅꯦ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯂꯩꯆꯤꯟꯒ ꯄꯨꯟꯅ ꯀꯥꯈꯤꯗꯣꯏꯅꯤ ꯑꯗꯣ ꯀꯥꯕꯒ ꯅꯪꯍꯧꯗ꯭ꯔꯕꯗꯤꯅꯦ ꯏꯆꯥꯁꯥ ꯌꯥꯒ ꯂꯣꯏꯅ ꯇꯦꯛꯇꯧꯔꯤꯕꯅꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯇꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯄꯨꯝꯅꯃꯛ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯍꯤꯌꯥꯏ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯆꯦꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯐꯖꯇꯣꯟꯗ ꯍꯧꯖꯤꯛꯁꯨ ꯑꯇꯤꯌꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯆꯦ ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯇꯣꯝꯕ ꯅꯪ ꯆꯪꯅꯤꯡꯂꯕꯣ ꯍꯣꯏ ꯍꯣꯏ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯀꯨꯁꯨꯝ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯂꯩꯔꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯖꯇꯣꯟ ꯑꯗꯣ ꯃꯆꯦ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯩꯃꯥ ꯐꯖꯇꯣꯟ ꯅꯪꯕꯨ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯕꯣꯔꯥꯁꯦ ꯂꯩꯕꯤꯌꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯂꯩꯕꯤꯒꯦ ꯀꯨꯁꯨꯝ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕ ꯁꯥꯃꯨ ꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯕꯣꯔꯥꯁꯦ ꯂꯨꯄꯥ 5ꯇꯒꯤꯗ ꯄꯤꯌꯨꯕ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯐꯖꯇꯣꯟ ꯉꯁꯥꯏ ꯃꯈꯩ ꯏꯔꯤꯛ ꯍꯟꯅ ꯂꯦꯞꯂꯤꯕ ꯑꯗꯣ ꯃꯥꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯏꯔꯤꯛ ꯍꯟꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯕꯗ ꯐꯖꯇꯣꯟ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯁꯦꯠꯂꯤ ꯑꯗꯨꯒ ꯃꯁꯝ ꯑꯐꯥꯕ ꯑꯗꯨ ꯑꯃꯨꯛ ꯁꯝꯕꯨꯟ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯏꯔꯤꯛ ꯍꯟꯕꯨ ꯇꯥꯟꯅꯔꯛꯏ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯂꯥꯎꯏ ꯏꯕꯨꯡ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯀꯣꯛꯆꯥꯛꯄꯧ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯂꯝꯕꯤ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯐꯖꯇꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯈꯔ ꯑꯃꯗꯤ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯏꯔꯤꯛ ꯍꯜ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯝꯕꯗꯒꯤ ꯃꯤꯅ ꯀꯧꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯐꯖꯇꯣꯟꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯤꯁꯦ ꯏꯕꯨꯡ ꯄꯩꯁꯥ ꯁꯤꯡꯉꯣ ꯌꯥꯝ ꯊꯨꯅ ꯅꯪ ꯄꯩꯁꯥꯗꯨꯕꯨ ꯑꯩꯅ ꯂꯧꯕ꯭ꯔꯣ ꯍꯥ ꯆꯠꯂꯣ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯌꯨꯆꯣ ꯅꯣꯏ ꯅꯃꯥꯗꯣ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯗꯦ ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯅꯧ ꯐꯖꯇꯣꯟ ꯑꯃꯨꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯏꯕꯨꯡ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯕꯣ ꯍꯦ ꯁꯛꯊꯤꯕꯤ ꯅꯌꯨꯝꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯃꯨꯊꯤꯁꯤꯗꯤ ꯂꯩꯇꯦ ꯃꯤꯡꯁꯦꯜꯒ ꯑꯃꯠꯇ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯕ ꯑꯩ ꯏꯕꯨꯡ ꯑꯩꯗꯤ ꯁꯨꯛꯁꯥꯎ ꯁꯥꯎꯕꯤꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯐꯖꯇꯣꯟ ꯑꯗꯣ ꯃꯆꯦ ꯀꯨꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯦꯟꯈꯤꯔꯝꯃꯤ ꯏꯔꯤꯛ ꯍꯜꯄꯤꯁꯨꯝ ꯑꯗꯨ ꯁꯨꯛꯇꯨꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯤꯅꯦꯅ ꯁꯛꯇ ꯑꯁꯤꯒ ꯄꯦꯜꯂꯦ ꯑꯣꯏꯕ ꯃꯑꯣꯡꯒꯗꯤ ꯍꯨꯃꯥꯏꯕꯤꯅ ꯃꯁꯥ ꯐꯟꯗꯣꯛꯂꯒ ꯇꯥꯟꯅꯔꯛꯄꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯏꯁ ꯁꯤꯔꯝꯅꯤꯗ ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯔꯤꯛ ꯍꯜ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ
Irik hal lampak maya aduda leptuna kanagumba amabu yengbagumba ngak ado koirei leituna yengi. Asum mana yenglakpada ure phajatona lekagi angangsing aduga sanaduna leiribado. Oi Shaktibi, tadro muthi nang sidalo. Phajaton aduna Irik hana kaurakpa aduda harauna. Irik halgi manak aduda chelaktuna. Ibung aya ayuna balairo. Kanana haino nanguna balaklinina. Ibung imana igiso mingsel ama leirani haye. Irik hal nokfai tawduna purikhaw adudagi mingsel macha ama lawthoktuna Phajaton da pire. Phajaton harauna mingsel adubu yengi. Adubu mingsel aduda tariba saktam adu ubada sauna. Kaino ibung nangna athiba nupi ama mingsel asida hapchalisa. Sakta thiye adu nangnine. Nate si ai sung anate. Ai di sakam phajai hai mana. Othok bagi nupi ni. Masi ngauram dadi ko. Man engula tawrisi ka hairadi thina ngangba yarabani ba mase. Ibung kaina murum solida. Kisu sondeda. Pare. Nang sule hero aishu chalage ko. Irik hal adu chatke haina hawai khirami. Phajaton adu nang haure matagumna. Irik halgi mamang adu da thachinduna thami. Hando he sakthi bisidi. Phajaton adu kari khalurabano khangde. Irik halgi masam adu lamdana phoireklami. Irik halsu khanghaudana tawrakpa oibana. Inga ngakna. Phajatona phoiriba magi masam adubu thadokna bu hone. Nungai jai. Samu mana. He Phajaton, karino nana tawrido. Migi pakhang ase ikai batari ne. Phajaton Irik halgi masam phoiramba adu thadokduna. Kaino ini singjo yonbia. Mana ingoda sakthi bi hairi ne. Hai angaubi. Masing ngapsinaba masu yauri ni masya. Ine ai ngaude. Ai kanana ngawe haino. Masi kaya dano yengune. Nang di angaubi ni angaubi ya. Migi pakhang asigi ijat ase nang na yolabani ne. Ine mana ingonda tunglamdagi hiyaina. Ije kedoroge. Phajaton mapagi manakta sensinduna. Atomba singjuan bi ine na aibu angaubi hairiba. Ine aigi ise sina kedorobage. Ibungo hiyai nasi angaubi ase khulaikai asida mapa thoan birakan. Angang singa sisune loina mangba tari ne. Yengutu pakhang asigi masam asisu loina phoiram libani. Irik haldi kari su haide taunariba singado ngakna adumak yengi. Hiyai Irik halgi manakta sangsinduna. Iyamba warawi bayade. Aigi isese miga khara mimana dabane. Aduna isena soikiba yawrabasu mapu aina mahut sinduna iyamba dalala haijari. Ai kai shuthaina khandeda. Nasese phasana yumda pubiro. Hiyai sumanga adunomdana macheiga punna mayum lamda chakhirami. Irik halsu amuk nungaitaba phawraklami. Asamna matam khara amasu hawkhre. Maibina konongda laiphaw pikhiba adugi matung ina khun lekai adu lepa leita nong adu amuk hang amuk chu tawduna leirami. Anakpa turat pukhri khong machana chingba singdi ising chaw phawba yawnarabani. Khun lekai adu leiriba mipum khuding maktu loina makpa khatnarami. Namidang wairamgi matamni. Hingkol maton adu da hiyai makok adu paktha duna karino ma yengli. Atomba kaino nangna adu da yengli dubo. Ije pungton ga panrani yengbanida. Adu dadi amta su pandaba dubo. Hoi je pandaba male. Nang ba pungdol chaningli ro. Chaninge tawbani. Adu amta palamdre. Hiyai adu mo hingkol adu dagi tholaktuna imung lamda changkhirami. Phajaton mapana pungdon chaninge hairamba aduda mihak wakhan khali. Aduga nokhai tawduna thongal adamda chenthokirami. Ngehaki matong yum amagi thongal amada tumina makhong adu thangduna changle. Aduga mamit adu nakal aduda hauriba pungdon pambi aduda yengi. Machinda su nokhai tawna kana ujringai pungdol aduba heklami. Asumna heklingai yumbu adu tholaktuna. Hai, karina nana tawribada? Phajaton du khangpre khangna. Ine pungdon cheketa heke. Kariya karigi pungdol hekpa. Angaubi nathibong adu chaning labadi namada hayadro ha. Ine ai khoya tombato pungdon chaninge haye. Adu ai khita hekeba. Kariya masi kaya danu yengone. Hai angaubi namja sara macha. Asi haiduna Phajaton ba yamna thina phubirami. Ine ai hale ai bu phubigano ba. Ai heklaroi ine ai amna ai bu phubigano ine. Namja sara macha huran bi asidia. Jamuna ado asi haiduna imung lamda changkhirami.
ꯖꯃꯨꯅꯥ ꯍꯣꯏꯒꯤ ꯌꯨꯝꯒ ꯏꯔꯤꯛꯍꯜ ꯍꯣꯏꯒꯤ ꯌꯨꯝꯒꯁꯤ ꯊꯪꯅꯔꯝꯃꯤ꯫ ꯏꯔꯤꯛꯍꯜ ꯐꯖꯇꯣꯟꯅ ꯀꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ, "ꯐꯖꯇꯣꯟ, ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯅ? ꯁꯦ, ꯍꯧꯒꯠꯂꯨꯁꯦ." "ꯏꯕꯨꯡ, ꯃꯣꯏꯒꯤ ꯏꯅꯦꯅ ꯐꯨꯔꯝꯃꯤꯕ." "ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ?" "ꯑꯩꯈꯣꯏ ꯑꯇꯣꯝꯕꯗꯣ ꯄꯨꯡꯗꯣꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏ, ꯑꯗꯨꯒꯤ ꯑꯩꯅ ꯄꯨꯡꯗꯣꯟ ꯍꯦꯛꯂꯨꯕꯒꯤ." ꯏꯔꯤꯛꯍꯜꯗꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ "ꯂꯥꯛꯑꯣ, ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ." "ꯌꯥꯔꯅꯤ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯏꯕꯨꯡ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯏꯔꯤꯛꯍꯜ ꯐꯖꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯐꯖꯇꯣꯟ ꯑꯗꯨ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯖꯇꯣꯟ ꯑꯗꯨ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯥꯏ, ꯅꯪꯅ ꯑꯃꯨꯛ ꯀꯞꯂꯒ ꯆꯪꯂꯛꯂꯤꯕ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ?" "ꯏꯅꯦ ꯖꯃꯨꯅꯥꯅ ꯐꯨꯔꯛꯏꯕ." ꯄꯤꯁꯛ ꯃꯆꯥꯗ ꯌꯦꯡꯗꯨꯅ, "ꯃꯥꯗꯤ ꯀꯩꯒꯤ ꯐꯨꯔꯛꯏꯕ? ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ?" "ꯃꯣꯏꯒꯤ ꯄꯨꯡꯗꯣꯟꯗꯣ ꯑꯩꯅ ꯍꯦꯛꯀꯦ ꯇꯧꯔꯨꯕ ꯑꯗꯨꯒꯤ." "ꯏꯆꯦ, ꯀꯩꯗꯧꯔꯤꯅꯣ? ꯅꯈꯨꯠꯇꯨꯗꯤ ꯂꯣꯏꯅ ꯁꯣꯛꯑꯦ." "ꯑꯇꯣꯝꯕ, ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ." ꯍꯤꯌꯥꯏ ꯃꯆꯦꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯄꯣꯝ ꯄꯣꯝꯃꯤ꯫ "ꯏꯆꯦ, ꯅꯨꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯆꯦꯗ ꯀꯅꯥꯅ ꯀꯩꯗꯧꯔꯛꯂꯤꯅꯣ?" "ꯑꯁ, ꯑꯇꯣꯝꯕ, ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ." "ꯏꯆꯦ, ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩ ꯁꯥꯎꯔꯦꯀꯣ." ꯍꯤꯌꯥꯏ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯐꯖꯇꯣꯟ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯖꯃꯨꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯐꯅꯦꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯞꯁꯤꯟꯍꯧꯕ ꯄꯨꯡꯗꯣꯟ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯧꯄꯥꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯗꯨꯗ ꯈꯖꯤꯛ ꯆꯦꯞꯊꯗꯨꯅ ꯄꯨꯡꯗꯣꯟ ꯑꯗꯨꯕꯨ ꯄꯤꯔꯛꯏ꯫ ꯍꯤꯌꯥꯏ ꯄꯨꯡꯗꯣꯟ ꯑꯗꯨ ꯎꯕꯗ, "ꯏꯆꯦ, ꯅꯪꯗꯤ ꯀꯥꯏꯗꯩ ꯄꯨꯡꯗꯣꯟꯅꯣ?" "ꯑꯇꯣꯝꯕ, ꯏꯆꯦꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯄ꯭ꯋꯥꯅ ꯆꯥꯅꯤꯡꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇꯤ ꯏꯆꯦ ꯂꯣꯏꯅ ꯄꯤꯕ ꯉꯝꯒꯅꯤꯌꯦ." ꯍꯤꯌꯥꯏ ꯃꯆꯦꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯕꯤ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯥꯁꯨ ꯈꯪꯂꯦ, ꯄꯨꯡꯗꯣꯟ ꯑꯁꯤ ꯍꯨꯔꯥꯟꯕꯒꯤꯗꯃꯛꯇ ꯃꯆꯦꯕꯨ ꯃꯤꯅ ꯐꯨꯕꯤꯔꯛꯄꯅꯤ ꯍꯥꯏꯕ꯫ ꯍꯤꯌꯥꯏ ꯃꯄꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ ꯄꯦꯟꯅ ꯀꯞꯂꯛꯂꯦ꯫ "ꯏꯆꯦ, ꯅꯧꯄꯥꯅ ꯏꯆꯦꯕꯨ ꯍꯨꯔꯥꯟꯕꯤ ꯑꯣꯏꯍꯜꯂꯕꯣ?" "ꯑꯇꯣꯝꯕ, ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯦ? ꯅꯪ ꯀꯞꯀꯅꯣ, ꯏꯆꯦ ꯅꯨꯡꯉꯥꯏꯇꯤꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧꯄꯥꯒꯤ ꯃꯈꯁꯥꯏ ꯑꯗꯨꯗ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯗꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ. ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ. ꯅꯪ ꯃꯁꯤ ꯀꯥꯎꯒꯅꯨꯀꯣ." "ꯏꯃꯥ, ꯀꯥꯎꯔꯣꯏꯌꯦ. ꯑꯗꯣ ꯄꯨꯡꯗꯣꯟꯁꯦ ꯇꯪꯈꯥꯏ ꯈꯥꯏꯕꯤꯌꯣ, ꯑꯩ ꯑꯇꯣꯝꯕꯒ ꯆꯥꯒꯦꯕ." "ꯏꯆꯦ, ꯅꯪꯒꯤ ꯑꯁꯣꯛꯄꯁꯤ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯈꯤꯁꯦ." "ꯑꯇꯣꯝꯕ, ꯀꯣꯟꯅ ꯌꯦꯡꯂꯁꯦꯕ. ꯏꯆꯦ ꯆꯥꯅꯤꯡꯉꯦꯕ. ꯑꯗꯣ ꯃꯊꯪꯗꯗꯤ ꯃꯌꯥꯝ ꯍꯨꯔꯥꯜꯂꯛꯀꯦꯀꯣ." ꯍꯤꯌꯥꯏ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, "ꯏꯆꯦ, ꯅꯪ ꯌꯥꯝ ꯅꯥꯕ꯭ꯔꯣ?" "ꯅꯥꯕꯤꯗꯦꯗ ꯑꯩꯗꯤ." ꯍꯤꯌꯥꯏ ꯅꯣꯛꯆꯩ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯑꯁꯨꯝꯅꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯖꯇꯣꯟ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯟꯇꯦꯛꯅ, "ꯏꯆꯦ ꯐꯖꯇꯣꯟ, ꯅꯪ ꯃꯤꯅꯝ ꯆꯥꯅꯨꯀꯣ." "ꯆꯥꯔꯣꯏꯍꯦ, ꯀꯩꯗꯧꯕꯒꯤ ꯆꯥꯗꯣꯏꯅꯣ?" ꯄꯥꯟꯗꯝꯅ, "ꯏꯆꯦ ꯐꯖꯇꯣꯟ, ꯅꯪ ꯁꯤꯔꯦ, ꯌꯥꯔꯣꯏ. ꯅꯪ ꯁꯤꯔꯕꯅꯦ, ꯌꯥꯔꯣꯏ ꯌꯥꯔꯣꯏ." "ꯁꯤꯗꯦꯍꯦ, ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ." ꯇꯣꯟꯇꯦꯛꯅ, "ꯏꯆꯦ, ꯅꯪ ꯁꯤꯔꯦ ꯊꯣꯛꯑꯣ." "ꯃꯤꯅ ꯁꯤꯗꯦ ꯍꯥꯏꯔꯒ ꯅꯣꯏ ꯅꯀꯣꯛꯇꯣ ꯆꯥꯛꯄ꯭ꯔꯣ, ꯅꯄꯥ ꯊꯣꯔꯥꯕꯤꯒꯤ ꯑꯉꯥꯡꯁꯥ?" ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯃꯥꯟꯅꯗꯨꯅ, "ꯐꯖꯇꯣꯟ ꯑꯉꯥꯎꯕꯤ, ꯐꯖꯇꯣꯟ ꯑꯉꯥꯎꯕꯤ. ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯥꯏ ꯑꯁꯤꯗ ꯅꯨꯡꯁꯤꯅꯦ ꯊꯣꯡꯒꯦꯗ ꯃꯁꯤ." ꯏꯔꯤꯛꯍꯟꯅ, "ꯅꯨꯡ ꯊꯣꯝꯃꯤꯅꯤꯅ ꯄꯥꯟꯁꯨ ꯄꯥꯟꯗꯦ, ꯀꯃꯥꯏ ꯊꯣꯝꯃꯤꯅꯣ?" ꯐꯖꯇꯣꯟ ꯇꯨꯡ ꯑꯗꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡ ꯍꯨꯔꯥꯟꯕ, ꯅꯪꯗꯤ ꯇꯨꯡꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯕ?" "ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯂꯩꯔꯛꯏꯅꯦ, ꯅꯪ ꯄꯤꯖꯒꯦꯅ." "ꯁꯛꯊꯤꯕꯤ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ." ꯐꯖꯇꯣꯟꯁꯨ ꯈꯣꯡꯒꯥꯏ ꯑꯗꯨ ꯆꯟꯗꯨꯅ ꯍꯦꯛꯇ ꯐꯝꯊꯔꯛꯏ꯫ ꯏꯔꯤꯛꯍꯜ ꯁꯤꯡꯖꯨ ꯑꯗꯨ ꯐꯖꯇꯣꯟꯗ ꯑꯃꯨꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯃꯇꯤꯟꯒꯗꯨ ꯌꯣꯠꯇꯨꯅ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯅꯥꯀꯜ ꯑꯗꯨꯗꯁꯨ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯌꯣꯝꯁꯤꯜꯂꯤ꯫ "ꯁꯛꯊꯤꯕꯤ, ꯀꯩꯒꯤꯅೋ ꯅꯥꯀꯟꯗ ꯑꯃꯨꯛ ꯈꯥꯏꯗꯣꯛꯏꯗꯨꯅ? ꯍꯣꯔꯦꯟ ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯔꯣ?" "ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯅꯦ." "ꯑꯩꯁꯨ ꯆꯠꯈ꯭ꯔꯅꯤ ꯁꯤꯗꯩꯗꯤ." ꯏꯔꯤꯛꯍꯜꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯗꯨꯅ꯫ "ꯏꯕꯨꯡꯗꯤ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ?" "ꯂꯥꯟꯃꯤ ꯑꯣꯏꯔꯅꯤ. ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯅꯤ ꯍꯌꯦꯡꯗꯩꯗꯤ." "ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ?"
ꯐꯖꯗꯣꯟ ꯁꯤꯡꯖꯨ ꯑꯗꯣ ꯈꯌꯥꯠꯀꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯑꯃꯨꯛ ꯅꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯔꯤꯛꯍꯟ ꯋꯥꯈꯟꯗ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤ ꯍꯦ ꯑꯣꯏꯕ ꯏꯕꯨꯡ ꯅꯪ ꯁꯤꯡꯖꯨꯁꯤ ꯌꯥꯝ ꯍꯥꯎꯏꯕꯣ ꯍꯣꯏ ꯍꯣꯏ ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯅ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯝꯃꯤ ꯅꯤꯡꯊꯧꯁꯤꯡꯗ ꯅꯠꯇꯅ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯄꯗ ꯂꯩꯁꯥꯁꯤꯡꯗ ꯆꯟꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯎꯁꯤꯟꯁꯤꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯅꯥꯏ ꯑꯃꯅ ꯏꯅꯤꯡꯊꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤꯗꯣ ꯅꯤꯡꯊꯧ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡ ꯑꯉꯝꯕꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯦ ꯏꯅꯥꯏꯁꯥ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤꯁꯤꯡꯒ ꯂꯩꯔꯕꯗꯤꯅꯦ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯃꯈꯣꯏ ꯑꯣꯏꯅ ꯎꯁꯤꯟꯗꯣ ꯁꯤꯜꯂꯁꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯄꯥꯎꯊꯥꯡ ꯄꯤꯈꯣ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯏꯔꯤꯛꯍꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯕꯅ ꯃꯥꯁꯨ ꯋꯥꯈꯟꯗ ꯈꯖꯤꯛ ꯄꯥꯈꯠꯄ ꯄꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯈꯨꯟ ꯑꯁꯤꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯄꯥꯎꯊꯥꯡ ꯄꯤꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ ꯍꯤꯌꯥꯏꯅ ꯏꯃꯥ ꯀꯣꯅꯨꯡꯒꯤ ꯄꯥꯎ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯏꯆꯦꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯄꯤꯁꯛꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯑꯗꯨꯅꯤꯅꯦ ꯑꯇꯣꯝꯕ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯁꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯏꯁꯤꯡꯇꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯏꯃꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯅꯦꯍꯦ ꯏꯃꯥ ꯑꯩ ꯏꯆꯦꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯨ ꯏꯆꯦꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯇꯣꯝꯕ ꯄꯥꯎ ꯑꯁꯦ ꯅꯆꯦꯗꯗꯤ ꯈꯪꯍꯟꯒꯅꯨꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯅꯝꯊꯗꯨꯅ ꯈꯖꯤꯛ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯥꯅ ꯈꯪꯕ ꯈꯨꯗꯤꯡꯃꯛ ꯄꯥꯎꯗꯝꯂꯝꯃꯤ ꯃꯅꯥꯏ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥ ꯑꯆꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯑꯋꯥꯡ ꯈꯨꯟꯗꯒꯤ ꯃꯃꯤꯡꯅ ꯐꯖꯗꯣꯟ ꯀꯧꯏ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯥ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯏꯔꯤꯛꯍꯟ ꯅꯥꯀꯜ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯐꯖꯗꯣꯟꯒꯤ ꯃꯃꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯄꯤ ꯈꯖꯤꯛ ꯁꯤꯟꯊꯔꯛꯏ ꯐꯔꯦ ꯑꯊꯧꯕ ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯃꯥ ꯃꯆꯥ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯁꯅꯨ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯃꯥꯕꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯃꯤꯠꯁꯤꯡꯅ ꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ ꯃꯅꯥꯏ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯀꯣꯛ ꯑꯗꯨ ꯈꯖꯤꯛ ꯂꯨꯛꯊꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯏꯔꯤꯛꯍꯜ ꯋꯥꯈꯜ ꯑꯗꯨ ꯐꯨꯡꯕꯪꯅꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯋꯥꯈꯜ ꯑꯗꯨ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯃꯥꯅꯗꯤ ꯀꯔꯝꯅ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯀꯜꯂꯨꯒꯅꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯑꯉꯝꯕꯁꯤꯡ ꯑꯗꯨ ꯄꯤꯁꯛ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛ ꯄꯤꯁꯛꯀꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯄꯤꯁꯛ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯅ ꯀꯔꯤꯅꯣ ꯑꯉꯝꯕꯁꯤꯡ ꯑꯩꯕꯨ ꯏꯆꯥ ꯑꯁꯤꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯏꯃꯥ ꯃꯁꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯕꯅꯤ ꯏꯃꯥꯅ ꯋꯥꯔꯤꯕꯗꯣ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯁꯤꯖꯔꯨꯔꯣ ꯍꯥꯏꯅ ꯇꯔꯥꯏꯅ ꯄꯤꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯩ ꯉꯝꯃꯣꯏ ꯏꯆꯥ ꯑꯁꯤꯒ ꯀꯥꯏꯅꯕ ꯑꯩ ꯉꯝꯃꯣꯏꯌꯦ ꯄꯤꯁꯛ ꯑꯗꯨ ꯑꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯤ ꯍꯤꯌꯥꯏꯁꯨ ꯏꯃꯨꯡꯂꯣꯝꯗ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯀꯞꯂꯤ ꯑꯗꯨꯕꯨ ꯐꯖꯇꯣꯟꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯍꯤꯌꯥꯏꯒꯤ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏ ꯐꯗꯤꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯏꯃꯥ ꯑꯗꯨꯝꯅꯁꯨ ꯇꯧꯕꯤꯒꯅꯨ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅꯤꯅ ꯀꯔꯝꯅ ꯍꯤꯛꯇꯣꯛꯄ ꯉꯝꯒꯅꯤ ꯏꯃꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯟ ꯑꯁꯤꯒ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯣ ꯅꯆꯥ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯁꯪꯗꯨꯅ ꯂꯩꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯤꯁꯛ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯕꯞ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ ꯏꯆꯥꯕꯨ ꯃꯈꯣꯏꯅ ꯄꯨꯒꯦ ꯍꯥꯏꯔꯦ 이마부 그리 ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ 이마 ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯍꯤꯌꯥꯏꯁꯨ ꯑꯋꯥꯕ ꯑꯗꯨ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯂꯤ
Ima, ai ichebu puduna karaidanoma chakhragi ima. Imagi atomba madubu yarabadi karigi isa anina wagani ichagidamak nama ai oina thawai ase tharamgadabani adubu masidi ining thawmagi yathang oibana kanana su mahut chenba yararoye imagi bungo. Ima atomba kaidaurage kaigina noina kapidubo. Iche nang hayengdagidi babagi manakta chakhrani ko. Naupana ichebu khamba ngamdre. Iche na hayeng babagi manakta yoraba kanda iche nang paga imaga budi kahoganu ko iche. Phajatan madi karisu khangjaba nate hena dum harauna. Aya atomba aseng bagiro nungaire ai babagi manakta chalani nungaire. Imagi bema nangse othokna su mapok thina tambida ko. Imana su ichabu khamba ngamdre nang imabu waroganu ko. Ichadi thawna leibi changna tomthin nganbi ne. Ima ai chak lami chak khita chage ba. Hiyai masena chak chage haiba aduda chakhumlomda parapap changkhiduna chak adu masigi khara thiraduna puri. Atomba isegi chak lori ro ipadi maram yamoida karaino chak tu piro ichi chak am lami ba. Hiyai kaplamba adu khajik phajanduna iche ngasidi isegi chakse nopa inbigi ko. Phajatan harauna hoi ilo se Phajatan maya adu launa kathoktuna lei. Hiyai mapi adu khamba ngamdre lepa leita sintharakli mase bosu hena nungsiba phawri. Iche ngasi naupana iliba chagamsina putsigi aroi boy krani ko iche. Se nangsu egoda ilo iche. Phajatan karisu khanda masu mopada chak chakhom ama ilame. Pisak sunung sina machanupibu chak adu inbirami. Matam mahakti khamlubo yadabana pamda oheningda mathangi namit adu yorakli ayuki matamni angamba amana. Ine pisak bapanda thokpiro chananaba tawrase. Phajatan pisak hiyai upaidi leita khamlubada yada mapal aduda makhong adu thangningda thangduna thoklei. Mapi adudi taba lepte Phajatona. Ima ai pabagi manakta chatoraba. Pisak khompham khangda hoi chatwaini. Asinatana karisu haiba ngamdre mama oibi ado. Atomba imaga phajana leiramuko ise pabadu unaragane yamna thuna amu halaktoini. Hiyai haifam khangda tarakadabagi yanduna leiriba mapi adubu mamit ado mathaklomda onkhatuna khangi. Iche nang pabagi manakta yoraga nang no pabudi kahokhinuko. Ai nungtigi sumang asida thoktuna ichega pabaga bu yinglake. Atomba nangdi isegi thawaini nangbu ichena kaigi kawdoino imabu luna tawbiyuko. Lanmi amana matam siyamna thengli chananaba tawrasi. Asi haidana Phajatonbu lanmi amana pugi ke tawrakpa aduda pisak lanmi adugi makhong adu konduna angambasing aigi isabu mama aigi ithadagi setuna pubikhino ai isa yaudana hingwa ngamoye namagam labi aibu amukta nungsibiyo. Phajatondo mamagi manakta changsinge tawi adubu lanmi amana pisakpu inthoklamduna Phajatonbu puduna konong tamna chatkhiram. Hiyaina ima hawlo ekhoisu konong da se ima. Ngahaki matong konong yoraduna Phajaton sagol adudagi kumthari. Idikhal Phajatona kaisu khangda mamonok changlagli adu ubada thamoi adu puba yada mapungning adu hena nusiraklam. Phajaton purakpagi pau adu lanmi amana ningthaugi mafamda tamluri. Wa adu tabada konong adu da leiba maibi sing adu laigu eba thorom kaya ama tawba hore. Phajaton irikhal adu ubada manakta changsinduna ibung nangsing asidi yamna phajai
ꯏꯔꯤꯛꯍꯜ ꯀꯞꯅꯤꯡꯕ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯁꯛꯊꯤꯕꯤ ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ ꯏꯔꯤꯛꯍꯜ ꯅꯍꯥꯟ ꯃꯈꯩꯗꯤ ꯐꯖꯇꯣꯟꯕꯨ ꯃꯥꯅ ꯁꯛꯊꯤꯕꯤ ꯀꯧꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯇꯞꯅ ꯏꯕꯨꯡ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯐꯪꯂꯅꯤ ꯏꯔꯤꯛꯍꯜ ꯅꯨꯡꯉꯥꯏꯇꯅ ꯐꯖꯇꯣꯟꯕꯨ ꯌꯦꯡꯉꯤ ꯐꯖꯇꯣꯟꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡ ꯑꯩꯅ ꯏꯕꯨꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯆꯟꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯕꯨ ꯅꯆꯟ ꯏꯕꯨꯡꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯔꯤꯛꯍꯜ ꯋꯥꯈꯜ ꯇꯥꯔꯕꯤ ꯑꯃꯒꯨꯝ ꯉꯥꯡꯂꯛꯂꯤꯕ ꯐꯖꯇꯣꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯪꯍꯧꯗꯦ ꯃꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯁꯛꯊꯤꯕꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯐꯖꯇꯣꯟ ꯏꯔꯤꯛꯍꯜꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤꯉꯩ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯐꯖꯇꯣꯟꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯏꯔꯤꯛꯍꯜ ꯈꯥꯝꯂꯨꯕꯁꯨ ꯉꯝꯗ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯥ ꯄꯦꯟꯅ ꯀꯞꯂꯤ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯐꯖꯇꯣꯟ ꯏꯁꯤꯡ ꯆꯥꯎꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯂꯦꯞꯍꯟꯗꯨꯅ ꯊꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯖꯥ ꯇꯧꯔꯤ ꯃꯥꯏꯕꯤ ꯑꯃꯅ ꯏꯪꯒꯤꯠ ꯑꯃ ꯍꯦꯛ ꯄꯤꯔꯛꯄꯒ ꯏꯁꯤꯡ ꯑꯗꯨꯗ ꯐꯖꯇꯣꯟꯕꯨ ꯏꯟꯊꯒꯗꯕꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯁꯨ ꯅꯥꯀꯟ ꯑꯗꯨꯗ ꯂꯦꯞꯂꯤ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯐꯖꯇꯣꯟꯕꯨ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯁꯨ ꯌꯥꯎꯔꯤ ꯀꯨꯁꯨꯝ ꯄꯤꯁꯛ ꯍꯤꯌꯥꯏꯁꯨ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯀꯞꯂꯤ ꯏꯔꯤꯛꯍꯜꯁꯨ ꯂꯥꯟꯃꯤ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯀꯞꯂꯤ ꯍꯤꯌꯥꯏꯅ ꯏꯃꯥ ꯏꯆꯦꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣꯏꯕ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯆꯦꯗꯤ ꯊꯧꯅꯥ ꯂꯩꯕꯤꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯪꯅ ꯇꯣꯝꯊꯤꯟꯒꯥꯟꯕꯤꯅꯦ ꯐꯖꯇꯣꯟ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯔꯤꯛꯍꯜꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯇꯣꯝꯕ ꯑꯩ ꯄꯥꯕ ꯎꯅꯔꯨꯔꯒ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯀꯦꯀꯣ ꯑꯇꯣꯝꯕ ꯅꯪ ꯁꯨꯃꯥꯡꯗ ꯊꯣꯛꯇꯨꯅ ꯏꯆꯦꯒ ꯄꯥꯕꯒꯕꯨ ꯌꯦꯡꯂꯛꯎꯀꯣ ꯐꯖꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯞꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯉꯁꯥꯏꯗꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯐꯖꯇꯣꯟꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯥꯎꯊꯈꯤꯔꯝꯃꯤ ꯏꯔꯤꯛꯍꯜ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤꯔꯝꯃꯤ ꯍꯤꯌꯥꯏ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯤꯌꯥꯏꯕꯨ ꯐꯥꯈ꯭ꯔꯦ ꯏꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥ ꯏꯆꯦꯁꯦ ꯑꯝꯇ ꯂꯧꯈꯠꯂꯣ ꯏꯃꯥ ꯏꯆꯦꯁꯦ ꯆꯠꯈꯤꯕ ꯌꯥꯔꯣꯏ 이마기 아tom바 이마부 그리 오이르시게 이제 ꯅꯪꯅ ꯋꯥꯕꯨ ꯀꯥꯎꯈꯤꯅꯨꯀꯣ ꯏꯆꯦ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯐꯖꯇꯣꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯑꯁꯨꯝꯅ ꯐꯖꯇꯣꯟꯕꯨ ꯎꯁꯤꯟꯈꯤꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯋꯥ ꯑꯅꯥ ꯏꯁꯤꯡ ꯏꯆꯥꯎ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯐꯈꯤꯔꯝꯃꯤ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯔꯤꯛꯍꯜ ꯐꯖꯇꯣꯟꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯤꯌꯥꯏꯁꯨ ꯅꯨꯡꯇꯤꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯦ ꯑꯃꯗꯤ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯥ ꯇꯣꯝꯄꯣꯛꯄꯨ ꯌꯣꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥ ꯑꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯅ ꯆꯥꯎꯔꯝꯃꯗꯤ ꯏꯃꯥꯕꯨ ꯀꯔꯤꯁꯨ ꯋꯥꯍꯜꯂꯝꯂꯣꯏ ꯃꯦꯝꯆꯥ ꯑꯗꯨ ꯄꯤꯛꯂꯤꯕ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯣꯝꯄꯣꯛ ꯏꯃꯥ ꯀꯔꯤꯁꯨ ꯋꯥꯗꯦꯅꯦ ꯅꯪꯕꯣ ꯄꯤꯛꯂꯤꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯌꯥꯝ ꯎꯁꯤꯟꯕꯁꯦ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯒꯅꯨ ꯑꯋꯥꯕꯁꯨ ꯈꯟꯖꯤꯟꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯦꯝꯆꯥꯅ ꯃꯆꯥꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯑꯃꯗꯒꯤ ꯆꯥꯡ ꯇꯥꯔꯝꯗꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥ ꯑꯗꯨ ꯆꯥꯛ ꯊꯣꯡꯂꯗꯨꯅ ꯃꯆꯥ ꯇꯣꯝꯄꯣꯛꯄꯨ ꯆꯥꯛ ꯄꯤꯖꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯦꯝꯆꯥꯅ ꯃꯆꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯄꯣꯛ ꯅꯪ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯇꯣꯝꯄꯣꯛꯅ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝꯗ ꯂꯥꯛꯀꯦ
ꯏꯊꯟꯇ ꯂꯩꯍꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯆꯠꯄꯗꯨꯗ ꯑꯩꯁꯨ ꯄꯨꯕꯤꯌꯣ ꯇꯣꯝꯄꯣꯛ ꯅꯪ ꯂꯥꯛꯄ ꯌꯥꯗꯤꯌꯦ ꯅꯊꯟꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯊꯪꯅꯕꯒꯤ ꯊꯥꯖꯁꯦ ꯃꯥꯒ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯨ ꯃꯈꯣꯏꯒꯤ ꯃꯃꯥꯅꯕꯨ ꯏꯆꯥꯗ ꯉꯥꯡꯕ꯭ꯔꯅꯦ ꯊꯥꯖꯒ ꯁꯥꯟꯅꯩꯌꯦꯅ ꯉꯥꯡꯗꯤꯌꯦ ꯑꯗꯨꯏꯗꯤ ꯊꯥꯖꯒꯤ ꯃꯄꯥꯅꯁꯨ ꯑꯩꯕꯨ ꯂꯨꯅ ꯇꯧꯏ ꯊꯥꯖꯒꯤ ꯃꯃꯥꯅꯁꯨ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯃꯥꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩ ꯂꯩꯕ ꯌꯥꯗꯦ ꯄꯤꯛꯂꯤꯕ ꯃꯆꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯦꯝꯆꯥ ꯑꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥ ꯇꯣꯝꯄꯣꯛꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯂꯛꯂꯤ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯨꯕꯅ ꯄꯤꯛꯂꯤꯕ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯋꯥ ꯆꯩꯅꯥ ꯐꯪꯍꯟꯕꯤꯔꯦ ꯑꯩꯅ ꯀꯔꯤ ꯏꯔꯥꯜ ꯂꯪꯖꯔꯨꯕꯅꯅꯣ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤ ꯐꯪꯍꯟꯕꯤꯔꯤꯕ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯀꯞꯂꯤ ꯃꯆꯥ ꯇꯣꯝꯄꯣꯛꯄꯨ ꯊꯦꯝꯂꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯄꯣꯛꯁꯨ ꯃꯥꯡꯒꯣꯜ ꯎꯈꯣꯡ ꯑꯗꯨꯗ ꯄꯥꯏꯔꯗꯨꯅ ꯃꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯛꯄꯅꯅꯣ ꯈꯪꯗꯦ ꯇꯣꯝꯄꯣꯛ ꯑꯗꯨ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯇꯣꯝꯄꯣꯛ ꯍꯣꯏꯒꯤ ꯈꯨꯟ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯌꯥ ꯇꯥꯔꯝꯗꯦ ꯃꯈꯣꯏꯒꯤ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯕ ꯄꯪꯂꯥꯞ ꯂꯥꯞꯇꯕ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯈꯨꯟ ꯑꯗꯨꯗꯅꯤ ꯃꯦꯝꯆꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤ ꯃꯤꯒꯤ ꯌꯨꯝꯗ ꯐꯧ ꯁꯨꯕ ꯑꯃꯗꯤ ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯇꯧꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯊꯪꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯟ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯟ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯗꯨꯅ ꯍꯥꯏꯔꯨꯏ ꯕꯣꯕꯣꯛ ꯑꯩꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯌꯨꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯪꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤꯅꯦ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ ꯑꯗꯨꯒ ꯕꯣꯔꯥꯁꯨ ꯆꯥꯈꯣ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯜ ꯄꯤꯕꯤꯔꯝꯃꯤ ꯆꯥ ꯕꯣꯔꯥꯁꯨ ꯄꯤꯖꯕꯤꯔꯝꯃꯤ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯍꯜ ꯑꯗꯨꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨꯗꯁꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯃꯍꯥꯛꯅ ꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯝꯕꯤ ꯆꯠꯄ ꯑꯗꯨꯗ ꯀꯅꯥꯅꯣꯃꯗ ꯊꯦꯡꯖꯤꯜꯂꯨꯏ ꯇꯣꯝꯄꯣꯛꯅ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯁꯥꯎꯕꯤꯅꯨꯀꯣ ꯃꯥꯅ ꯊꯦꯡꯖꯤꯜꯂꯨꯔꯤꯕ ꯑꯗꯨꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯉꯣꯟꯗꯒꯤꯗꯤ ꯆꯍꯤ 1-2 ꯍꯟꯕ ꯑꯣꯏꯔꯝꯃꯤ ꯌꯥꯏꯐꯕꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯏꯈꯤꯕꯕꯨ ꯑꯗꯣ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤꯔꯣ ꯅꯠꯇꯦ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ ꯑꯗꯣ ꯏꯌꯥꯝꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯁꯨ ꯅꯠꯇꯦꯗ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯦꯜ ꯑꯣꯏꯅ ꯄꯤꯕꯤꯔꯦ ꯃꯐꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯆꯍꯤ 15 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯠꯇꯅ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯍꯥꯏ ꯊꯕꯛ ꯄꯤꯕꯒꯤ ꯃꯍꯨꯠ ꯁꯦꯜ ꯑꯣꯏꯅ ꯂꯣꯏꯅ ꯄꯤ ꯍꯥꯏ ꯈꯨꯟ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯁꯨ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯇꯧꯍꯜꯂꯦ ꯍꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯄꯣꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅꯤ ꯇꯤꯟꯅꯔꯁꯤ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯁꯦꯜ ꯅꯤꯕ ꯆꯠꯀꯦ ꯌꯥꯏꯐꯕꯅ ꯅꯪꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯇꯣꯝꯄꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯗ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯏ ꯃꯇꯧ ꯑꯗꯨꯕꯨ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯦꯜ ꯅꯤꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯁꯤ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ ꯅꯍꯥꯛꯀꯤꯗꯤ ꯏꯃꯥ ꯍꯥꯏꯕꯗꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯍꯤꯡꯉꯨ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯊꯤ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯂꯩꯔꯝꯗꯧꯔꯤꯕꯅꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯁꯨꯅ ꯄꯥꯜꯍꯜꯂꯝꯃꯤ ꯅꯨꯄꯥ ꯑꯣꯏꯅꯁꯨ ꯄꯣꯛꯍꯟꯕꯤꯔꯝꯂꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯊꯕꯛ ꯁꯨꯗꯨꯅ ꯄꯩꯁꯥ ꯇꯥꯟꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯅꯤꯡꯊꯧ ꯑꯃꯠꯇꯅ ꯑꯌꯥꯕ ꯄꯤꯗꯦ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯅꯪꯁꯨ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯑꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ ꯇꯣꯝꯄꯣꯛꯅ ꯑꯗꯣ ꯏꯌꯥꯝꯕꯗꯤ ꯀꯅꯥꯒ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯌꯥꯏꯐꯕꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯗꯤ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯐꯕꯁꯨ ꯆꯠꯈ꯭ꯔꯦ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯃꯥꯁꯨ ꯍꯜꯂꯛꯂꯝꯗ꯭ꯔꯤ
Tompok adu yumda changladuna phamduna leiri wakhalda sukhalli aigi sel asibu imada pisinduna hairurabadi amuk khana chatke haibi yararoi aduna I haidoklarege asi khanduna mani yumgi akoibaduda koyeng yengduna leiri yumgi yumbi amagi manakta changsinduna yengli aduga chakhumdagi thangjo amabu lauraduna piktakna makhun macha ma hutli adugi manung aduda mahaki sel aduda yengduna momonokduna thadakre matang aduda mamasu lakladuna kauri Tompok ima laklene yumda leibro nangbo lei ima asi haiduna mamagi manakto senthorei Tompok asi nungti numit khudingi mamada ngamok leirakra haiduna hangbani adubu ngasidi Tompok adu hairaklamde tumina mamagi manakto sangsinduna phamduna leiri Memcha adu machagi mataw aduda hanglei Tompok ichabu kaidaurage sanaba chatlubro maigadu humangna loire asi haiduna machagi humang adu taithokpiri sese imana ne ngamok leirakpani Tompok lupthaduna tapna hairi ma hayeng khaidi ngamok leiranu ngamok leigadaba seladuna imungi awatpa menarase ai kaisu saningdeba kaigino ngahan makhaiga manade ichase nangbu kaidaurage imada hayo kaisu daudema ngamok leiranu migi nakhunbagi matawda nacha tawba pamjade hoi hoi ichane yadrabani na leiraklaroige asumna numit asi sohokre ayuki matamni hanagi matawgum memjadu thabak suba chatkre ngasidi Tompok adu mamagi matungda inarake hairaktre mamana thabak suba hek chatkibaga Tompok siyumgi thongadu lonchilamduna thoklai mana sumlakpagi lambida makhoi khungi angang kayana mamana makhut chambiduna mahi tamba tharibadubu ubada tung hanhanduna yengjari matawaduda upai leitraba amagum nokphet tawduna mamai leithoklaga lakli ngaihaki tungda kaithel yaurakli haina khibagi matung inna yaifabasu mafam aduda ngaiduna leirami makhoi nisu yum khuding changduna sel niri angang anigi matawadu ubada nungsiraduna mi khudingna sel pibirami matawaduda Tompokti makhoi imungi awaba asi khitangda oirabasu koklani khanbada yamna haraujari asumna numit khudingi sel niba chalakpana thabu mama phajinkre mahakna sel niba chatluba halaklaga magi senphu manak atuda changduna sel hapchinge tawri adubu sel adudi pik thalamli adu ubada Tompok adu haraubana senphu aduda chupli yumbi ama thiduna senphu ama suhutli adugi manung aduda sel adu hapchilli aduga phamungda kakhatladuna hiptuna leiri ngaihaki matung mama memcha suhalakle Tompok ima lakle ne Tompok su mamagi khonjal taba aduda thoklei memcha na macha Tompok te yengduna hairi ngasidi ichana chanaba nga leiri imana ichabu nga pijadaba kuire asi haiduna nga adubu macha Tompok te yenghalli Tompok su momonokli numidangi matamni nga adu mamana thongli Tompok phak amada phamduna leiri Tompok na mamada yengduna hairi imana thabak suriba mafam adugi ningthawada yam phatabra ima memcha na macha de yengduna hairi kaidaurage ichabodo hanglibaba mina kai hairakpa yauge kanana su hairakpa nateda sum hangbani hairo phabra phatabra ima memcha no phedawduna hairi imadi khulladugi mina tabanina ningthau masakti khangde adubu minadi yam phai hai pukjel su yam sawi hai imana khunnaduda matam sangna thabak suduna ichabu thakpa ngamlibase ningthau adugi mapalnani mahakna pukjel pikpa miyoy amata laibi yaroi haiba adunani mamagi wadu tabada Tompok wakhalda karigumba ama phaurakli numit asi sohokre matamde sum haujin kibana yaifaba amadi Tompok makhoi anisu sum loinarakpana nungsinaba yam helami machin mokpagum loinarami nungthelgi matam amani Tompok amadi yaifaba makhoi ni selni bachatli tanja aduda Tompok na hairi iyamba ekhoi sumainu sum leibadi yaroi khunu sigi ningthauda
ꯏꯃꯥꯅ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯋꯤ ꯍꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯨꯁꯤ ꯌꯥꯔꯛꯇ꯭ꯔꯕꯁꯨ ꯃꯍꯨꯠꯅꯤ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯃꯛꯀꯤ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯇꯊꯤ ꯆꯩꯕꯤꯔꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯃꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯋꯤ ꯍꯥꯏꯅꯕꯗꯅꯤ ꯑꯩꯈꯣꯏꯅꯗꯤ ꯈꯪꯂꯨ ꯎꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨꯗꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯕꯗꯤ ꯌꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯌꯥꯏꯐꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯅꯪ ꯍꯥꯟꯅ ꯆꯪꯉꯨ ꯑꯗꯨꯒ ꯍꯥꯏꯌꯣ ꯑꯃꯨꯛ ꯉꯥꯡꯉꯛꯑꯗꯤ ꯇꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯁꯣꯜꯂꯗꯤ ꯀꯃꯥꯏꯅ ꯃꯤꯑꯣꯏꯗꯣꯏꯅꯣ ꯂꯥꯛꯑꯣꯁꯦ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕ ꯑꯗꯨ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯩꯈꯣꯏꯕꯨ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯁꯛ ꯈꯔ ꯀꯦꯡꯕ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯒ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯕ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯃꯆꯥꯕꯨ ꯃꯥꯜꯂꯤꯅꯦ ꯆꯣ ꯅꯣꯏꯒꯨꯝꯕ ꯑꯉꯥꯡꯅ ꯏꯅꯤꯡꯊꯧꯕꯨ ꯎꯅꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯏꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯅꯤꯡꯊꯧꯅ ꯉꯥꯡꯂꯤꯗꯣ ꯊꯕꯛ ꯐꯥꯎꯕ ꯇꯣꯛꯍꯟꯒꯦ ꯇꯧꯔꯤꯕꯗꯨꯅꯤ ꯑꯁꯨꯝ ꯇꯧꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯝꯖꯤꯜꯂꯤ ꯂꯥꯟꯃꯤ ꯑꯃꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯌꯥꯏꯐꯕ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯏ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛꯅ ꯏꯅꯤꯡꯊꯧꯕꯨ ꯎꯅꯒꯦ ꯍꯥꯏꯔꯤ ꯆꯪꯍꯟꯖꯔꯛꯑꯣꯔꯥ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯆꯪꯍꯜꯂꯣ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ తాꯔꯕ ꯃꯇꯨꯡ ꯂꯥꯟꯃꯤ ꯑꯗꯨꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯇꯣꯝꯄꯣꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯍꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯏ ꯂꯨꯞꯊꯔꯗꯨꯅ ꯇꯞꯅ ꯆꯪꯂꯛꯂꯤ ꯅꯤꯡꯊꯧ ꯆꯪꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯌꯥꯏꯐꯕꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯑꯃꯃꯝꯇ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯄꯤꯛꯂꯤꯕ ꯃꯍꯩ ꯇꯝꯗꯨꯅ ꯂꯩꯒꯗꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯔꯥ ꯌꯥꯏꯐꯕꯅ ꯏꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯈꯪꯂꯛꯄꯗ ꯏꯕꯣꯛꯅ ꯌꯣꯛꯂꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯏꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯏꯃꯥꯒ ꯑꯩꯒꯇ ꯂꯩ ꯏꯃꯥꯅ ꯃꯤꯒꯤ ꯌꯨꯝ ꯌꯨꯝ ꯆꯪꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤ hingnabagi lanphamda aigi imadu yamna wari iningthawna akhoi ni gi mateng amukta pangbiyu hoi hoi aina noi ni gi mateng soidana pangani lao nakhoi ni gi thabak pige asi haiduna ningthawadu mangthaduna challi makhoi ni su ningthawgi matung inari makhoi ani gi wakhalda su khalli thabak awaba piga doira haina chingna na challi ngai haki tungda ningthawna purakliba mafam adu yauri mafam adu yorakpada yaifaba amadi tompokti harauna koilai leiduni yengli mafam adu makhoi gumba angang macha kayana langi lalo thangta gi mahai lanmi singna takpi duna leirami matam masidadi langi lalo thangta gi mahai asi pakna tamnaramde asumna haiba singdi ningthawna mahaki konunggi lanmi sing ohenduna tha gi selfie duna thammi asinani tompok amadi yaifaba makhoi anina harauriba asi ningthau jingkhombana nokphet tawduna hairi ijagumlabana khoibu karigi thabak suhangani thabak subagi matam natri aduna na khoigumba kayana mahi tamliba asi yaw aduga na khoina chalamdaida aina selchu pigani chang na khoina chana basingsu aina lanmi singda haikrabani lanmi amana changlaktuna makhoi ni bu poduna chana thaknaba kaya pijari leiramliba angang singdugasu sakhang maikhang narami asumna sumhaukibana tompok amadi yaifaba makhoi anisu pakhang pharaklami pangal thongnasu aduki mati kalami nupada nupa mana phajaba haibadu oirami piklingai dadi thangta gi mahi tamlakpa oibana aduki mati hairami tompoki mama memchadi machana tawriba adu khanglamde nungthilgi matamni memcha adu wakhal wana halaklami mama na halakpadu ubada tompok adu konungda chatpa yararoi khalami memcha adu mangol gi dari adu da phamthaduna mamai da tarakli bo humang adu dai thokli tompok adu mama gi manakta changduna hanglei ma ngasi dinga na hale
ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯂꯨꯍꯣꯡꯂꯦ ꯑꯗꯨꯅ ꯃꯃꯧ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯃꯧꯅ ꯊꯧꯒꯜ ꯇꯧꯍꯜꯂꯒꯦ ꯍꯥꯏꯔꯛꯏ ꯊꯕꯛ ꯆꯠꯇꯕ ꯇꯥꯔꯦ ꯅꯄꯥꯕꯨꯡ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯅꯪ ꯐꯥꯎꯗ ꯍꯧꯖꯤꯛ ꯄꯥꯈꯪ ꯐꯥꯔꯛꯂꯦ ꯆꯥꯎꯔꯛꯂꯦ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥꯅ ꯏꯟꯈꯠꯂꯨꯕ ꯄꯥꯏꯈꯠꯂꯨꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯜꯁꯤꯡꯁꯦ ꯊꯥ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯗ꯭ꯔꯕꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯨ ꯋꯥꯈꯜ ꯋꯥꯕ ꯁꯛꯐꯝ ꯑꯃꯗ ꯂꯩꯔꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯥꯒꯤ ꯁꯦꯜ ꯑꯗꯨ ꯃꯃꯥꯗ ꯄꯤꯔꯁꯤꯔ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯦ ꯏꯃꯥꯕꯨ ꯀꯩꯒꯤ ꯋꯥꯍꯟꯗꯣꯏꯅꯣ ꯏꯃꯥꯕꯨ ꯊꯕꯛ ꯁꯨꯍꯜꯂꯔꯣꯏ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯒꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯁꯨ ꯂꯥꯛꯏ ꯊꯥꯖ ꯂꯥꯛꯄ ꯎꯕꯗ ꯃꯦꯝꯆꯥꯅ ꯀꯧꯔꯛꯏ ꯑꯍꯩꯃ ꯏꯆꯥ ꯊꯥꯖ ꯂꯥꯛꯂꯤꯗꯅ ꯌꯨꯝꯗ ꯂꯥꯛꯑꯕꯣ ꯏꯆꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯁꯛꯀ ꯌꯥꯝ ꯐꯖꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯗꯒꯤ ꯁꯝꯒꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯡꯂꯤꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ ꯏꯆꯥꯅ ꯁꯥꯕ ꯖꯒꯣꯏ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯈ꯭ꯔꯦ ꯃꯤꯁꯤꯡꯅ ꯊꯥꯖꯁꯨ ꯅꯣꯛꯇꯨꯅ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯉꯍꯥꯟ ꯂꯥꯛꯏ ꯏꯅꯦꯒ ꯎꯅꯕ ꯐꯪꯗꯦ ꯏꯅꯦ ꯊꯕꯛ ꯆꯠꯄꯗꯨꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇ ꯐꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯗꯨꯒ ꯇꯤꯟꯅꯔꯝꯕ ꯃꯤ ꯀꯥꯎꯅꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦꯗ ꯑꯩꯈꯣꯏꯒꯁꯦ ꯁꯛ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯇꯣꯝꯄꯣꯛꯁꯨ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦ ꯃꯁꯤ ꯃꯍꯩꯁꯦ ꯑꯩꯉꯣꯟꯗꯅꯤꯅꯦ ꯌꯥꯔꯤꯕꯦꯝꯃ ꯅꯪꯅ ꯖꯒꯣꯏ ꯇꯝꯂꯤꯅꯦꯅ ꯑꯇꯣꯞꯄ ꯈꯨꯟꯗ ꯂꯩꯈ꯭ꯔꯒ ꯑꯩꯅ ꯀꯥꯎꯕ ꯇꯥꯍꯜꯂꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤ ꯍꯠꯂꯤ ꯊꯥꯖꯅ ꯇꯥ ꯇꯣꯝꯄꯣꯛ ꯀꯩꯅꯣ ꯅꯥꯏꯌꯦ ꯅꯪꯁꯨ ꯅꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯀꯣꯛꯇꯣ ꯊꯥꯡꯖꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯑꯗꯨ ꯂꯦꯞꯈꯠꯂꯛꯂꯒ ꯇꯣꯝꯄꯣꯛꯇ ꯀꯛꯁꯤ ꯍꯠꯀꯦ ꯇꯧꯔꯤ ꯇꯣꯝꯄꯣꯛꯁꯨ ꯆꯦꯟꯈ꯭ꯔꯦ ꯊꯥꯖꯅ ꯀꯟꯅ ꯇꯥꯟꯅꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯗꯨ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯏꯆꯥꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯇꯣꯝꯄꯣꯛꯅ ꯊꯥꯖ ꯌꯥꯔꯤꯃꯤ ꯇꯥꯟꯅꯔꯛꯑꯅꯨ ꯋꯥꯔꯦꯕ ꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯀꯛꯁꯤ ꯑꯝꯇ ꯍꯠꯀꯦ ꯁꯦ ꯍꯠꯆꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯊꯥꯡꯖꯤꯜꯂꯤ ꯊꯥꯖꯁꯨ ꯇꯣꯝꯄꯣꯛꯇ ꯀꯛꯁꯤ ꯇꯞꯅ ꯍꯠꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯅꯣꯛꯃꯤꯟꯅꯔꯤ ꯇꯣꯝꯄꯣꯛꯅ ꯊꯥꯖ ꯅꯪ ꯍꯟꯈ꯭ꯔꯅꯨ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣ ꯑꯩ ꯉꯥ ꯂꯩꯔꯨꯒꯦ ꯏꯁ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯌꯥꯝ ꯀꯥꯟꯅꯕꯩ ꯋꯥꯅꯤꯅꯦ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯁꯨ ꯆꯥꯕ ꯐꯪꯂꯅꯤ ꯇꯥꯟ ꯌꯥꯝ ꯆꯥꯅꯩꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯆꯣ ꯃꯔꯣꯏꯒ ꯁꯦꯝꯃꯝꯃꯣ ꯑꯩ ꯉꯥ ꯂꯩꯔꯨꯒꯦ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯑꯩ ꯉꯥ ꯂꯩꯔꯨꯈꯤꯒꯦ ꯊꯥꯖꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯅꯤꯅꯦ ꯍꯣꯏ ꯑꯗꯣ ꯅꯪꯕꯨ ꯁꯦꯜ ꯌꯥꯎꯔꯕ꯭ꯔꯣ ꯇꯣꯝꯄꯣꯛꯁꯨ ꯆꯠꯅ ꯈꯨꯝꯂꯛꯏ ꯌꯥꯎꯔꯦ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯊꯥꯖ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯊꯥꯖꯅ ꯇꯣꯝꯄꯣꯛꯀ ꯂꯣꯏꯅꯕ ꯑꯗꯨ ꯊꯥꯖꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯂꯝꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯣꯝꯄꯣꯛ ꯈꯣꯏꯗ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯖꯒꯤ ꯃꯃꯥ ꯂꯩꯃ ꯑꯗꯨ ꯊꯕꯛ ꯆꯠꯅꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯊꯥꯖꯅ ꯏꯁꯩ ꯁꯛꯇꯅ ꯃꯃꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯪꯈ꯭ꯔꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃ ꯑꯗꯨ ꯊꯥꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪꯒꯤꯗꯃꯛꯇꯅꯤ ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯊꯥꯖ ꯑꯗꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯅꯪꯅ ꯇꯣꯝꯄꯣꯛꯈꯩꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯆꯠꯂꯤꯕꯗꯣ ꯏꯃꯥꯅꯁꯨ ꯄꯥꯝꯗꯦ ꯅꯄꯥꯕꯨꯡꯅꯁꯨ ꯌꯥꯝ ꯁꯥꯎꯕꯅꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯐꯥꯔꯕꯅꯤ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯅꯪꯅ ꯅꯨꯄꯤꯅꯤ ꯃꯥꯅ ꯅꯨꯄꯥꯅꯤ ꯑꯗꯨꯅ ꯈꯨꯟ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯨꯒꯅꯦ ꯇꯣꯝꯄꯣꯛꯈꯣꯏꯒꯤꯗꯤ ꯃꯌꯨꯝ ꯍꯤꯡꯈꯣꯜ ꯂꯩꯔꯤꯕꯁꯦ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯗꯣ ꯅꯥꯕꯗ ꯁꯦꯜ ꯃꯌꯥꯝ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯊꯥ ꯈꯔꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯡꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯍꯤꯡꯒꯣꯜ ꯑꯁꯦ ꯂꯧꯁꯤꯜꯂꯅꯤ ꯍꯥꯏꯔꯝꯂꯤꯕꯅꯤ ꯇꯣꯝꯄꯣꯛ ꯑꯗꯣ ꯐꯠꯇꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕ ꯂꯩꯇꯕꯒꯨꯝꯅꯤ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥꯗꯣ ꯅꯥꯕ ꯃꯇꯝꯗ ꯌꯨꯝ ꯍꯤꯡꯈꯣꯜ ꯄꯨꯝꯕ ꯌꯣꯟꯈ꯭ꯔꯕꯒꯨꯝꯕꯅꯤ ꯑꯗꯨꯒ ꯃꯦꯝꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯗꯅ ꯂꯩꯔꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯌꯥꯗꯦꯀೋ ꯂꯩꯃ ꯑꯗꯨ ꯃꯆꯥꯗ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯊꯥꯖ ꯑꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯦꯝꯆꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯊꯥꯖ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ
ꯃꯦꯝꯆꯥꯗꯨ ꯃꯄꯥꯟꯗ ꯍꯤꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯝꯆꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯈꯣꯏꯅ ꯁꯦꯜ ꯄꯨꯔꯨꯕ ꯑꯍꯜ ꯑꯗꯨ ꯂꯥꯛꯂꯤ꯫ ꯃꯦꯝꯆꯥ ꯑꯗꯨ ꯑꯍꯜ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯗꯥꯗꯥ ꯂꯥꯛꯄꯤꯔꯤ, ꯁꯣꯝꯗ ꯐꯤꯗꯥ ꯁꯣꯝꯗ ꯂꯩꯖꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯔꯤ꯫ ꯆꯧꯕꯜꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯌꯥꯔꯦ ꯃꯦꯝꯆꯥ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯈꯣꯏꯅ ꯂꯧꯈꯤꯕ ꯁꯦꯜ ꯑꯗꯨꯒꯤꯅꯤ꯫ ꯅꯆꯥꯁꯤꯅ ꯄꯤꯛꯂꯤꯉꯩ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯁꯦꯜꯁꯨ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯦ, ꯃꯔꯛꯇ ꯁꯤꯡꯒꯠꯂꯛꯄꯁꯨ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯗꯨꯅ ꯍꯤꯡꯒꯣꯜ ꯑꯁꯦ ꯑꯩꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯗꯥꯗꯥ ꯃꯇꯝ ꯈꯔꯗꯗꯤ ꯉꯥꯏꯕꯤꯌꯨ, ꯑꯩꯁꯨ ꯊꯕꯛ ꯊꯤꯔꯤ꯫ ꯊꯕꯛ ꯐꯪꯗꯕꯒꯤ ꯁꯦꯜ ꯑꯗꯣ ꯄꯤꯕ ꯉꯝꯗꯕꯅꯤ꯫ ꯃꯦꯝꯆꯥ, ꯅꯪꯒꯤ ꯅꯆꯥꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ, ꯃꯁꯥ ꯃꯎꯅ ꯐꯔꯤꯕ, ꯀꯩ ꯇꯔꯥꯅ ꯆꯥꯔꯁꯨ ꯂꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯁꯤꯗꯕꯨ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯁꯨꯍꯟꯗꯕ, ꯑꯉꯛꯄꯅꯤꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯤ꯫ ꯆꯧꯕꯜ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯅꯣꯡꯃ ꯅꯤꯅꯤ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯔꯒꯦ꯫ ꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯄꯤꯗ꯭ꯔꯕꯗꯤ ꯅꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯧꯕꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯇꯣꯝꯄꯣꯛꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯦꯝꯆꯥꯗꯨ ꯋꯥꯈꯜ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯏꯃꯥ, ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ, ꯏꯃꯥꯅ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯃꯥ ꯍꯧꯒꯠꯂꯣ, ꯑꯩ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯔꯤ꯫ ꯃꯦꯝꯆꯥꯅ, ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯀꯔꯤꯕꯅꯣ ꯅꯪꯅ ꯏꯃꯥꯗ ꯌꯦꯡꯍꯟꯗꯧꯔꯤꯕ ꯑꯁꯤꯕꯣ? ꯂꯥꯛꯇ ꯂꯥꯎꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯃꯦꯝꯆꯥꯗꯨ ꯐꯃꯨꯡꯗ ꯐꯝꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯌꯣꯝꯕꯤꯁꯤꯡ ꯑꯗꯨ ꯊꯥꯡ ꯑꯃꯅ ꯇꯧꯗꯨꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯝꯆꯥꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯇꯣꯝꯄꯣꯛ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯗꯤ? ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯅ꯫ ꯀꯔꯤꯅꯣ ꯏꯆꯥꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯇꯣꯛꯑꯣ, ꯌꯨꯝꯁꯤ ꯃꯥꯡꯕ ꯇꯥꯔꯦ, ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯎꯅꯤ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ꯫ ꯏꯃꯥ, ꯑꯝꯇꯁꯨ ꯐꯃꯨꯡꯗ ꯐꯝꯂꯨꯁꯨ, ꯀꯩꯁꯨ ꯇꯧꯔꯨꯏ, ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯅꯤ, ꯅꯆꯥꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯤ꯫ ꯃꯦꯝꯆꯥꯗꯨꯗꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯌꯨꯝꯕꯤ ꯑꯗꯨ ꯂꯣꯏꯅ ꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯗꯨꯅ ꯌꯨꯝꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯇꯣꯝꯄꯣꯛꯀꯤ ꯀꯥ ꯑꯗꯨ ꯁꯦꯜ ꯃꯌꯥꯝ ꯑꯃꯅ ꯆꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯦꯝꯆꯥꯗꯨ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯁꯦꯜꯁꯤꯡ ꯑꯁꯦ ꯅꯆꯥꯅ ꯇꯥꯜꯂꯤꯕꯅꯤ꯫ ꯃꯦꯝꯆꯥꯗꯨ ꯃꯆꯥꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡꯉꯤ ꯍꯧꯅ ꯍꯥꯏꯔꯛꯏ, ꯑꯣ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯗꯨꯅ ꯁꯦꯟꯐꯝ ꯑꯁꯤ ꯇꯥꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯗꯨ ꯀꯞꯂꯤ꯫ ꯅꯪꯒꯤ ꯏꯃꯥꯅ ꯀꯔꯤ ꯋꯥꯠꯍꯟꯕꯒꯦ? ꯅꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕꯗꯤ ꯅꯃꯥꯏꯅ ꯍꯣꯠꯅꯕꯅꯦ꯫ ꯅꯃꯥꯏꯒꯤ ꯏꯐꯝꯗ ꯅꯪꯅ ꯃꯤꯅꯝꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇ ꯐꯨꯔꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯀꯞꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥ, ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯗꯤ ꯅꯆꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅꯤ, ꯑꯩ ꯃꯤꯒꯤ ꯃꯔꯟ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯈꯣꯡ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯃꯦꯝꯆꯥꯗꯨ ꯃꯆꯥꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯁꯦꯜꯁꯤ ꯀꯝꯗꯧꯅ ꯇꯥꯜꯂꯤꯕꯅꯣ? ꯏꯃꯥ, ꯑꯩꯅ ꯆꯍꯤ 9 ꯁꯨꯔꯛꯄꯗ ꯏꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯨꯏ꯫ ꯑꯗꯨꯗ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯛꯏ꯫ ꯂꯝꯕꯤꯗꯁꯨ ꯏꯌꯥꯝꯕ ꯑꯃꯒ ꯊꯦꯡꯅꯈꯤ, ꯃꯍꯥꯛꯀ ꯆꯠꯇꯨꯅ ꯁꯦꯜ ꯅꯤꯕ ꯍꯧꯈꯤ꯫ ꯃꯦꯝꯆꯥꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯗꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ, ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯔꯤꯁꯤꯒꯦ? ꯑꯗꯨꯛ ꯆꯍꯤ ꯅꯧꯔꯤꯕ ꯏꯆꯥꯅ ꯏꯃꯥꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯦꯜ ꯅꯤꯕ ꯆꯠꯂꯝꯂꯕ ꯏꯆꯥꯕꯨ ꯁꯦꯟꯅꯕꯤꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯒꯤ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯞꯀꯅꯨ꯫ ꯏꯃꯥ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯣꯡꯃ ꯏꯃꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅ ꯍꯥꯏꯕꯗꯣ, ꯑꯩꯅ ꯆꯥꯎꯔꯕꯗꯤ ꯏꯃꯥꯕꯨ ꯀꯩꯁꯨ ꯋꯥꯍꯜꯂꯣꯏ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯏꯃꯥꯗꯤ ꯀꯞꯄ ꯌꯥꯗꯦ, ꯅꯣꯛꯀꯗꯕꯅꯤ꯫ ꯏꯃꯥꯗꯤ ꯑꯩꯅ ꯋꯥꯍꯜꯂꯣꯏ꯫ ꯁꯦꯜꯁꯤꯡ ꯑꯁꯦ ꯁꯦꯟꯗꯣꯏ ꯑꯗꯨ ꯈꯔ ꯄꯤꯈ꯭ꯔꯁꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯗꯅꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯣꯝꯄꯣꯛꯀꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯀꯧꯔꯛꯂꯤ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?
ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯦꯝꯆꯥꯗꯨ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯃꯁꯤꯗꯤ ꯏꯅꯤꯡꯊꯧꯅꯤꯗꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯐꯤꯗꯥ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯔꯤ ꯅꯤꯡꯊꯧꯁꯨ ꯀꯥꯈꯠꯇꯨꯅ ꯐꯝꯂꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯇꯣꯝꯄꯣꯛꯇꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯦꯝꯆꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯇꯣꯝꯄꯣꯛꯄꯣ ꯏꯅꯤꯡꯊꯧ ꯃꯥꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯒꯦ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯗꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯧꯊꯣꯔꯛꯑꯣ ꯃꯦꯝꯆꯥꯗꯨ ꯃꯆꯥꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯆꯧꯕꯜꯗꯨ ꯁꯥꯎꯅ ꯐꯩꯖꯣꯝ ꯑꯗꯨ ꯀꯟꯗꯨꯅ ꯆꯪꯂꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯦꯝꯆꯥꯁꯨ ꯊꯣꯛꯂꯛꯏ ꯆꯧꯕꯜ ꯂꯥꯛꯄ ꯎꯕꯗ ꯃꯦꯝꯆꯥꯗꯤ ꯆꯧꯕꯜꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯆꯧꯕꯜꯅ ꯏꯅꯤꯡꯊꯧꯁꯨ ꯂꯥꯛꯄꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯄꯨ ꯐꯥꯕ ꯂꯥꯛꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯩꯒꯤ ꯁꯦꯜ ꯄꯨꯈ꯭ꯔꯒ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤ ꯃꯤꯒꯤ ꯃꯔꯜ ꯂꯧꯔꯒ ꯍꯥꯠꯀꯦ ꯈꯟꯕ ꯃꯣꯏꯁꯦ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯌꯨ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯒ ꯆꯧꯕꯜ ꯑꯗꯨ ꯃꯈꯨꯠ ꯅꯥꯀꯜ ꯄꯥꯏꯗꯨꯅ ꯐꯥꯈ꯭ꯔꯦ ꯆꯧꯕꯜꯅ ꯀꯔꯤꯅꯣꯅꯦ ꯂꯥꯟꯃꯤꯁꯤꯡ ꯑꯩꯕꯨ ꯐꯥꯔꯤꯕꯁꯤꯕꯣ ꯃꯔꯥ ꯂꯩꯕ ꯃꯤ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯗꯨ ꯂꯦꯞꯈꯠꯂꯛꯏ ꯑꯗꯨꯒ ꯆꯧꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯂꯥꯏꯔꯕꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯏꯅꯥꯛꯈꯨꯟꯕ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯗꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕꯗ ꯇꯧꯕ ꯑꯉꯛꯄꯅꯤ ꯅꯈꯣꯏꯁꯦ ꯑꯗꯨꯒ ꯈꯨꯔꯥ ꯅꯪꯅ ꯉꯁꯥꯏ ꯃꯈꯩ ꯃꯤꯔꯦꯝ ꯑꯃꯒꯨꯝꯅ ꯍꯟꯊꯅ ꯉꯥꯡꯕꯤꯔꯤꯕ ꯇꯣꯝꯄꯣꯛ ꯑꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯁꯥꯗ ꯂꯥꯟꯗ ꯃꯥꯏ ꯄꯥꯛꯇꯨꯅꯇ ꯂꯥꯛꯂꯕ ꯑꯩꯒꯤ ꯑꯆꯥꯟꯕ ꯁꯦꯅꯥꯄꯇꯤ ꯇꯣꯝꯄꯣꯛꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯆꯧꯕꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯆꯧꯕꯜꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯅ ꯈꯨꯗꯛꯇ ꯄꯤꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯄꯣꯛ ꯀꯣꯅꯨꯡꯗ ꯈꯔ ꯂꯥꯛꯎ ꯅꯪꯅ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯗꯕ ꯑꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯅ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯇꯣꯝꯄꯣꯛꯅ ꯋꯥꯁꯦ ꯏꯇꯩꯃꯗ ꯍꯥꯏꯗꯣꯛꯈꯤꯔꯣꯏꯒꯦ ꯍꯥꯏꯕꯗꯨꯗ ꯅꯅꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯇꯣꯝꯄꯣꯛꯅ ꯂꯥꯛꯇꯕ ꯑꯁꯤꯗ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯏꯇꯩꯃ ꯇꯣꯝꯄꯣꯛꯄꯨ ꯏꯇꯩꯃꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯇꯣꯝꯄꯣꯛꯇꯤ ꯑꯇꯥꯡꯕ ꯂꯟꯅꯤ ꯌꯥꯏꯐꯕꯁꯨ ꯂꯥꯟꯃꯤ ꯑꯣꯏꯔꯝꯂꯤ ꯃꯦꯝꯆꯥꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯇꯣꯝꯄꯣꯛꯄꯨ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯝꯃꯤ ꯂꯩꯃ ꯑꯃꯗꯤ ꯊꯥꯖꯒꯤ ꯃꯄꯥꯗꯨ ꯃꯄꯥꯟꯗ ꯐꯝꯂꯤ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯑꯁ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯏꯟꯊꯣꯛꯅꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯇꯣꯝꯄꯣꯛ ꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯍꯟꯊꯅ ꯌꯦꯡꯂꯨꯕ ꯑꯩꯁꯦ ꯏꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ ꯃꯤꯒꯤ ꯃꯆꯥ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯑꯩ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯅꯣꯡꯃꯗꯁꯨ ꯈꯪꯍꯜꯂꯛꯈꯤꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯔꯨꯔꯦ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦꯗ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯁꯨ ꯇꯞꯇꯥꯏ ꯀꯦꯗꯨꯅ ꯊꯣꯛꯂꯛꯏ ꯊꯥꯖꯒꯤ ꯃꯄꯥꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯃꯥ ꯅꯪꯅ ꯑꯃꯨꯛ ꯀꯥꯏꯗ ꯆꯠꯇꯧꯔꯦ ꯊꯥꯖꯅ ꯍꯣ ꯇꯥ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯑꯩ ꯀꯧꯕ ꯂꯥꯛꯀꯅꯨꯀꯣ ꯃꯣꯏꯗ ꯂꯩꯈ꯭ꯔꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯊꯥꯖꯒꯤ ꯃꯄꯥꯅ ꯍꯦ ꯆꯠꯈꯤꯅꯨꯅꯦ ꯅꯪꯕꯣ ꯂꯩꯃꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯈꯥꯝꯕꯤꯔꯨꯔꯅꯨ ꯆꯠꯆꯈ꯭ꯔꯁꯅꯤ ꯃꯤ ꯁꯦꯅꯥꯄꯇꯤꯒꯤ ꯌꯨꯝꯗꯅꯦ ꯏꯆꯥꯅ ꯆꯠꯂꯤꯁꯦ ꯊꯥꯖꯒꯤ ꯃꯄꯥꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯍꯣꯏꯅꯦ ꯃꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯈ꯭ꯔꯦꯀꯣ ꯀꯥꯎꯏꯅꯦ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯥꯖꯁꯨ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ ꯑꯍꯜ ꯂꯃꯟ ꯌꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ